ꯑꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯥꯏꯅꯕ ꯂꯩ, ꯑꯉꯥꯡ ꯍꯥꯏꯕꯁꯤ ꯑꯄꯦꯠꯄ ꯂꯩꯈꯣꯝꯒꯨꯝꯕꯅꯤ, ꯃꯈꯣꯏꯕꯨ ꯑꯍꯜ ꯑꯣꯏꯕꯁꯤꯡꯅ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯌꯥꯏ ꯍꯥꯏꯅ꯫ ꯑꯐꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯌꯨꯝ ꯑꯗꯨ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥ ꯃꯁꯨꯕꯨ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛꯂꯤꯕꯁꯤ ꯃꯈꯣꯏꯕꯨ ꯁꯤꯔꯁꯅꯨ ꯅꯥꯔꯁꯅꯨ ꯍꯥꯏꯅ ꯐꯨꯕ ꯆꯩꯕ ꯅꯠꯇꯦ, ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ, ꯐꯍꯟꯅꯤꯡꯕꯒꯤ, ꯃꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕꯗꯨ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕꯒꯤ ꯑꯗꯨ ꯐꯨ ꯆꯩ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯃꯗꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ, ꯃꯁꯨꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯤꯈꯩ ꯇꯧꯕ, ꯍꯥꯏꯔꯤꯈꯩ ꯌꯥꯕ, ꯑꯉꯥꯡ ꯑꯗꯨꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯆꯩ ꯊꯥꯡꯗꯨꯅ ꯋꯥꯔꯛꯄꯒꯤ ꯃꯍꯨꯠ ꯀꯔꯤꯁꯨ ꯍꯥꯏꯗꯕ, ꯑꯗꯨꯒꯨꯝꯕꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯂꯩꯃ ꯑꯃꯗꯤ ꯇꯣꯝꯕꯤ ꯃꯅꯤ ꯃꯃꯧ ꯑꯁꯤ ꯈꯨꯜ ꯂꯩꯀꯥꯏꯗ ꯃꯆꯥ ꯃꯁꯨꯒꯤ ꯍꯀꯟ ꯆꯪꯕꯗ ꯃꯃꯤꯡ ꯆꯠꯄ ꯃꯅꯤ ꯃꯃꯧ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯑꯉꯥꯡ ꯋꯥꯔꯛꯄ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯥꯏꯕꯕꯨ ꯑꯉꯥꯡꯅ ꯍꯥꯏꯔꯤꯈꯩ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯌꯥꯕ ꯑꯁꯤꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯁꯅꯥꯃꯇꯨꯝ ꯁꯨꯃꯥꯡ ꯑꯗꯨ ꯂꯩꯈꯣꯝ ꯁꯥꯟꯅꯔꯤ꯫ ꯃꯁꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯃꯅ "ꯑꯕꯣꯛꯀꯤ ꯏꯁꯨ, ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯩꯈꯣꯝ ꯁꯥꯟꯅꯔꯤꯕꯗꯤ? ꯅꯥꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ" ꯑꯁꯤ ꯍꯥꯏꯅ ꯃꯁꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯃꯇꯨꯝ ꯃꯕꯣꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯇꯨꯅ "ꯃꯤꯅ ꯁꯥꯟꯅꯕꯗ ꯌꯥꯝ ꯌꯦꯜꯂꯦ ꯍꯅꯨꯕꯤ ꯅꯪ." "ꯍꯩꯃꯥ, ꯂꯩꯈꯣꯝ ꯁꯥꯟꯅꯔꯗꯤ ꯅꯪ ꯅꯥꯅꯤ, ꯑꯗꯨꯒꯤꯅꯤ ꯑꯕꯣꯛꯅ ꯂꯩꯈꯣꯝ ꯁꯥꯟꯅꯒꯅꯨ ꯍꯥꯏꯔꯤꯁꯦ." "ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ, ꯅꯪ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔ ꯍꯅꯨꯕꯤ." "ꯍꯩꯃꯥ, ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯃꯆꯤꯟ ꯃꯆꯥꯁꯤꯅ ꯃꯕꯣꯛ ꯑꯩꯉꯣꯟꯗ ꯀꯥꯎꯔ ꯀꯥꯏꯗꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ." ꯑꯁꯤ ꯍꯥꯏꯅ ꯃꯁꯨꯗꯨꯅ ꯃꯈꯣꯡꯅ ꯀꯥꯎꯒꯦ ꯍꯥꯏꯔꯤꯕꯗꯨ ꯆꯩꯕꯒꯤ ꯃꯍꯨꯠ ꯂꯩꯃ ꯅꯣꯛꯆꯔꯤ꯫ ꯂꯩꯃ ꯃꯁꯨꯕꯨ ꯊꯦꯝꯗꯨꯅ ꯂꯩꯈꯣꯝ ꯁꯥꯟꯅꯗꯅꯕ ꯍꯥꯏ꯫ ꯑꯗꯨꯕꯨ ꯂꯝ ꯍꯦꯟꯕꯗ ꯂꯝꯕꯥ ꯂꯩꯇ꯭ꯔꯕ ꯁꯅꯥꯃꯇꯨꯝ ꯑꯗꯨ ꯃꯕꯣꯛꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗ ꯃꯥꯅ ꯁꯥꯟꯅꯕꯗ ꯌꯦꯠꯂꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯃꯕꯣꯛꯇ ꯃꯈꯣꯡ ꯑꯗꯨꯅꯒ ꯀꯥꯎꯔꯝꯃꯤ꯫ "ꯍꯩꯃꯥ, ꯃꯁꯤ ꯌꯦꯡꯉꯨꯅꯦꯍꯦ, ꯃꯁꯦ ꯃꯕꯣꯛ ꯑꯩꯉꯣꯟꯗ ꯃꯈꯣꯡꯅ ꯀꯥꯎꯖꯔꯤꯁꯦ." "ꯍꯩ, ꯇꯧꯅꯨꯅꯦ ꯅꯪꯕꯣ, ꯍꯩꯃꯥ ꯇꯥꯗꯦꯅꯦ, ꯑꯕꯣꯛꯀꯤ ꯁꯅꯥ ꯑꯕꯣꯛꯇ ꯀꯥꯎꯅꯣꯏꯃꯤ." ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯆꯧꯕꯅ ꯃꯆꯥꯅꯨꯄꯥꯕꯨ ꯆꯩꯔꯛꯂꯝꯃꯤ꯫ "ꯍꯦ ꯁꯅꯥ, ꯀꯩꯅꯣ ꯅꯕꯣꯛꯇ ꯈꯣꯡꯅ ꯀꯥꯎꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯝꯅ ꯑꯍꯜꯗ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ? ꯌꯥꯝ ꯊꯨꯅ ꯑꯕꯣꯛꯇ ꯂꯩꯕ ꯀꯠꯂꯨ." "ꯃꯁꯤ ꯍꯥꯏꯔꯤꯁꯤ ꯇꯥꯗꯦꯅꯦ, ꯃꯁꯦ ꯑꯕꯣꯛꯇꯅ ꯈꯣꯡꯅ ꯀꯥꯎꯔꯤꯕꯗꯣ ꯂꯩꯕ ꯀꯠꯂꯨ ꯍꯥꯏꯕꯅꯤꯅꯦ." ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯅ ꯑꯅꯝ ꯀꯟꯁꯤꯟꯗꯨꯅ ꯁꯅꯥꯃꯇꯨꯝ ꯑꯗꯨ ꯃꯨꯛꯇꯅ ꯂꯦꯞꯂꯒ ꯂꯩ꯫ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯆꯍꯤ 8ꯇ ꯁꯨꯕꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯃꯍꯥꯛꯀꯤ ꯂꯤꯆꯠ ꯑꯁꯤ ꯃꯆꯥꯒꯤ ꯃꯇꯧꯗ ꯊꯣꯏꯅ ꯍꯦꯟꯅ ꯁꯥꯎꯔꯕ ꯑꯆꯧꯕ ꯁꯝꯕꯜꯗꯒꯤ ꯆꯩ ꯑꯃ ꯁꯠꯇꯨꯅ ꯃꯆꯥꯕꯨ ꯐꯨꯒꯦ ꯍꯥꯏꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯁꯨ ꯍꯀꯟ ꯆꯪꯕꯤ ꯂꯩꯃꯅ ꯃꯁꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ "ꯀꯔꯤꯅꯣꯅꯦ ꯑꯆꯧꯕ, ꯑꯉꯥꯡꯁꯤ ꯐꯨꯒꯦ ꯇꯧꯔꯤꯕꯗꯨꯕꯨ ꯏꯁꯨ ꯐꯨꯕ ꯌꯥꯔꯣꯏ. ꯃꯁꯤ ꯑꯉꯥꯡꯁꯦ ꯂꯝ ꯌꯥꯝꯅ ꯍꯦꯟꯗꯧꯔꯤ, ꯑꯗꯝ ꯌꯥꯝ ꯀꯟꯒꯗꯧꯔꯤ. ꯃꯁꯤ ꯄꯤꯛꯂꯤꯉꯩꯁꯤꯗ ꯈꯔ ꯐꯨ ꯆꯩꯗꯨ ꯋꯥꯔꯛꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ. ꯑꯉꯥꯡꯅꯕꯨ ꯀꯔꯤ ꯈꯪꯗꯧꯔꯤꯒꯦ? ꯏꯃꯥ, ꯑꯉꯥꯡ ꯀꯟꯈꯠꯂꯛꯀꯅꯨ. ꯍꯦ, ꯅꯪ ꯅꯕꯣꯛꯇ ꯂꯩꯕ ꯀꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯀꯠꯂꯣꯏ ꯍꯥꯏꯕ꯭ꯔꯥ? ꯀꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯀꯠꯂꯣꯏ ꯍꯥꯏꯕ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯅ ꯆꯩ ꯑꯗꯨꯅ ꯁꯦꯠ ꯂꯥꯎꯅ ꯀꯜꯂꯤ꯫ "ꯅꯕꯣꯛꯇ ꯌꯥꯝ ꯊꯨꯅ ꯂꯩꯕ ꯀꯠꯂꯣ ꯍꯥꯏꯕꯅꯤ." "ꯑꯁ ꯌꯥꯔꯤꯁꯦ, ꯑꯉꯥꯡꯅ ꯀꯥꯎꯕꯕꯨ ꯀꯥꯎꯖꯁꯅꯨ, ꯈꯪꯗꯅ ꯇꯧꯖꯔꯤꯕꯅꯤ. ꯂꯩꯕ ꯀꯠꯂꯁꯨ ꯌꯥꯏ, ꯀꯠꯇ꯭ꯔꯁꯨ ꯌꯥꯏ." "ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯉꯥꯡꯁꯤꯅ ꯇꯧꯔꯤꯕꯁꯤ ꯆꯩꯒꯤꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯏꯃꯥꯅ ꯑꯣꯏꯅ ꯑꯉꯥꯡꯁꯤꯕꯨ ꯀꯟꯈꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯉꯥꯡ ꯍꯥꯏꯁꯤꯗꯤ ꯑꯉꯥꯡꯅꯤ, ꯑꯉꯥꯡꯅꯕꯨ ꯀꯔꯤ ꯈꯪꯒꯗꯧꯔꯤꯕꯒꯦ? ꯈꯪꯗꯕꯗꯣ ꯈꯪꯅꯕꯅꯤ ꯑꯩꯅ ꯇꯧꯔꯤꯁꯤ. ꯍꯦ, ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯑꯍꯜꯗ ꯅꯈꯣꯡꯅ ꯀꯥꯎꯒꯗ꯭ꯔꯥ? ꯍꯥꯏꯌꯨ." ꯑꯁꯤ ꯍꯥꯏꯅ ꯆꯩ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯁꯦꯠ ꯀꯜꯂꯤ꯫ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯈꯨꯝꯗꯅ ꯁꯅꯥꯃꯇꯨꯝ ꯑꯗꯨ ꯋꯥ ꯋꯥ ꯀꯞꯂꯛꯂꯝꯃꯤ꯫ ꯃꯁꯨꯅ ꯀꯞꯄꯗꯨꯗ ꯂꯩꯃ ꯃꯁꯨꯕꯨ ꯀꯣꯟꯁꯤꯟꯗꯨꯅ "ꯌꯥꯔꯦꯍꯦ, ꯀꯔꯤꯅꯣ ꯑꯉꯥꯡꯁꯤꯗꯕꯨ ꯁꯥ ꯁꯟ ꯐꯨꯕꯗꯧꯅ ꯍꯦꯛꯇ ꯐꯨꯏ ꯍꯥꯏ ꯋꯥꯅꯤ. ꯑꯕꯣꯛꯀꯤ ꯁꯅꯥ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯕꯣꯛꯀ ꯏꯃꯨꯡꯗ ꯆꯪꯂꯁꯤ, ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯄꯥꯅ ꯅꯪ ꯐꯨꯕꯤꯕꯗ ꯁꯤꯕ ꯇꯥꯔꯦ." ꯁꯅꯥꯃꯇꯨꯝ ꯀꯞꯇꯨꯅ "ꯑꯕꯣꯛ, ꯍꯌꯦꯡ ꯑꯩꯅ ꯆꯥꯎꯔꯒ ꯑꯩꯈꯣꯏ ꯐꯕꯁꯤ ꯃꯀꯨ ꯊꯨꯒꯥꯏꯅꯤꯃ. ꯐꯕꯗꯣ ꯍꯌꯦꯡ ꯑꯩꯅ ꯆꯥꯎꯔꯒ ꯅꯪ ꯐꯨꯒꯅꯤ. ꯅꯪ ꯃꯁꯤ ꯉꯁꯤ ꯌꯦꯡꯉꯨꯅꯤ, ꯃꯁꯤ ꯐꯔꯣꯏꯗ꯭ꯔꯤꯕ ꯑꯉꯥꯡꯅꯤ ꯃꯁꯦ." ꯑꯁꯤ ꯍꯥꯏꯅ ꯑꯆꯧꯕ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯑꯃꯨꯛ ꯃꯆꯥꯗ ꯀꯟꯒꯦ ꯇꯧꯏ꯫ "ꯌꯥꯔꯦꯍꯦ, ꯀꯔꯤꯅꯣ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ ꯅꯆꯥꯁꯦ? ꯀꯔꯤ ꯃꯄꯥꯅꯣ ꯅꯪꯕꯣ? ꯅꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯅꯪꯕꯣ? ꯑꯩ ꯏꯁꯨ, ꯂꯥꯛꯑꯣ, ꯈꯔ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯍꯧꯔꯁꯤ." ꯑꯁꯤ ꯍꯥꯏꯅ ꯃꯁꯨꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ꯫ ꯑꯆꯧꯕ
ꯃꯃꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯂꯝꯍꯦꯟꯕꯒꯤ ꯆꯥꯎꯔꯛꯄꯁꯦ ꯑꯩꯁꯦ ꯏꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯄꯥ ꯑꯃꯨꯛ ꯇꯥꯍꯜꯂꯕꯅꯤꯅꯦ ꯑꯩꯗꯤꯕ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯈꯣꯏꯗꯧꯁꯦ ꯄꯣꯛꯂꯥꯎ ꯆꯥꯛꯑꯦ ꯑꯋꯣꯏꯕ ꯑꯉꯥꯡꯁꯦ ꯃꯥꯅ ꯈꯠꯀꯠꯄꯗ ꯁꯣꯏꯗꯅ ꯃꯥꯡꯉꯅꯤ ꯇꯧꯔꯤꯁꯦ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯣꯏ ꯃꯄꯥ ꯀꯔꯤꯒꯤꯅꯣ ꯃꯣꯏ ꯃꯄꯥꯅ ꯏꯆꯥꯁꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯤꯁꯤꯕꯣ ꯍꯩ ꯅꯨꯄꯤ ꯈꯣꯏꯗꯧꯅꯒ ꯈꯣꯏꯗꯧ ꯁꯧꯒꯠꯄꯅꯦ ꯁ꯭ꯋꯥꯏꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅꯅꯦ ꯆꯒꯠ ꯌꯥꯝ ꯉꯥꯡꯒꯅꯨ ꯀꯣ ꯇꯥꯅꯤꯡꯗꯦ ꯑꯗꯣ ꯀꯔꯤꯒꯤꯅꯣꯕ ꯃꯣꯏ ꯃꯄꯥꯅ ꯏꯆꯥꯁꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯐꯨꯕꯤꯔꯤꯁꯦ ꯑꯉꯥꯡꯁꯤ ꯐꯨꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ ꯍꯥꯏꯕꯅꯤꯗ ꯂꯝ ꯍꯦꯜꯂꯁꯨ ꯑꯗꯨꯝ ꯉꯥꯡꯁꯛꯂꯒ ꯌꯥꯏꯕ ꯃꯁꯤꯗꯩꯁꯤꯗ ꯍꯦꯛ ꯇꯧꯕꯒ ꯃꯈꯣꯏ ꯃꯄꯥꯅ ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯗ ꯐꯨ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯆꯧꯕꯅ ꯃꯈꯨꯠꯇ ꯄꯥꯔꯤꯕ ꯆꯩꯗꯨ ꯊꯥꯡꯒꯠꯂꯒ ꯃꯃꯥ ꯅꯪꯉꯣꯏꯅ ꯁꯣꯏꯗꯅ ꯐꯨꯔ ꯐꯔꯅꯤ ꯉꯁꯤ ꯑꯣꯍꯣꯏ ꯏꯃꯥ ꯍꯤꯡꯆꯥꯕꯣ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯕꯤ ꯏꯃꯨꯡꯗ ꯍꯣꯠꯇꯨꯅ ꯆꯦꯟꯁꯤꯟꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯃꯇꯨꯝ ꯃꯈꯣꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯤꯟꯗꯨꯅ ꯃꯁꯤꯡ ꯇꯧꯗꯨꯅ ꯀꯞꯂꯤ ꯆꯥꯔꯣꯏ ꯑꯩ ꯆꯥꯛ ꯆꯥꯔꯣꯏ ꯉꯥ ꯊꯣꯡꯕ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯣꯏ ꯑꯩ ꯉꯥ ꯆꯥꯅꯤ ꯑꯩꯗꯤ ꯉꯥ ꯆꯥꯅꯤ ꯉꯥ ꯆꯥꯅꯤꯡꯉꯦ ꯑꯩ ꯉꯥ ꯆꯥꯒꯦ ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩꯗꯤ ꯇꯣꯝꯕꯤ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏꯗꯨ ꯊꯦꯝꯃꯤ ꯍꯣꯔꯦꯟꯅꯦ ꯅꯪ ꯄꯥꯕꯅ ꯊꯕꯛ ꯍꯜꯂꯛꯂꯒ ꯏꯆꯥꯅ ꯆꯥꯅꯤꯡꯕ ꯉꯥꯗꯣ ꯀꯩꯊꯦꯜꯗꯒꯤ ꯂꯩꯍꯜꯂꯨꯒꯦ ꯑꯗꯨꯒꯅꯦ ꯏꯃꯥꯅ ꯏꯆꯥꯅ ꯆꯥꯅꯤꯡꯂꯤꯕ ꯉꯥꯗꯣ ꯊꯣꯡꯕꯤꯒꯦꯕ ꯍꯧꯖꯤꯛꯀꯤꯗꯤꯅꯦ ꯁꯪꯒꯣꯝ ꯇꯣꯠꯄꯁꯤ ꯆꯥꯔꯣ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯕꯨ ꯊꯦꯝꯂꯤ ꯑꯗꯨꯕꯨ ꯁꯅꯥꯃꯇꯨꯝ ꯃꯃꯥꯅ ꯊꯦꯝꯂꯒ ꯍꯦꯟꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯃꯁꯨꯅ ꯀꯞꯄ ꯇꯥꯕꯗ ꯂꯩꯃ ꯏꯃꯨꯡꯗꯒꯤ ꯇꯍꯥ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏ ꯀꯩꯗꯧꯔꯒꯦ 이수 ꯁꯅꯥ ꯀꯅꯥꯅ 이수ꯗ ꯀꯩꯗꯧꯔꯤꯅꯣ ꯍꯥ ꯑꯕꯣꯛ ꯐꯨꯒꯦꯅꯦ ꯁꯅꯥꯃꯇꯨꯝ ꯃꯈꯣꯏ ꯈꯨꯗꯣꯝꯕꯤꯗꯨ ꯃꯃꯥꯗ ꯊꯤꯟꯗꯨꯅ ꯇꯨ 이마나 ꯑꯩꯅ ꯉꯥ ꯊꯣꯡꯕꯗꯣ ꯆꯥꯒꯦꯅ ꯍꯥꯏꯔꯒ 이마나 ꯄꯤꯖꯗ꯭ꯔꯤꯕ ꯍꯩꯃ ꯑꯗꯨꯒꯤ ꯑꯣꯏꯔꯦ 이수ꯅ ꯀꯞꯂꯤꯕꯁꯤꯗꯤ 이수ꯕꯨ ꯉꯥ ꯄꯤꯖꯗꯕꯒꯤ ꯑꯕꯣꯛꯅꯦ ꯅꯪꯒꯤ ꯏꯃꯥꯁꯦ ꯐꯨꯒꯦꯁꯦ ꯍꯧꯖꯤꯛꯀꯤꯗꯤ ꯅꯃꯥꯅ ꯏꯜꯂꯤꯕ ꯆꯥꯛꯇꯣ ꯆꯥꯊꯣꯛꯑꯣ 이수ꯁꯤꯗꯤ ꯃꯔꯝ ꯃꯣꯛꯄꯅꯦ ꯁꯤꯁꯤ ꯆꯥꯛꯁꯦ ꯈꯤꯇꯪ ꯆꯥꯊꯣꯛꯑꯁꯦ ꯍꯣꯔꯦꯟꯅꯦ ꯏꯃꯥꯅ ꯁꯣꯏꯗꯅ 이사는 ꯆꯥꯅꯤꯡꯂꯤꯕ ꯉꯥꯗꯣ ꯊꯣꯡꯕꯤꯔꯒꯦꯕ ꯆꯥꯔꯤꯗꯤ ꯆꯥꯔꯣꯏ ꯃꯤꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯑꯁꯤ ꯍꯥꯏꯅ ꯁꯅꯥꯃꯇꯨꯝ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯃꯃꯥꯅ ꯄꯥꯏꯔꯤꯕ ꯆꯥꯛ ꯄꯨꯈꯝꯗꯨ ꯂꯩꯃꯥꯏꯗ ꯂꯥꯛꯇꯅ ꯂꯪꯏ ꯍꯩꯃ ꯃꯁꯤ ꯉꯥꯡꯁꯤꯗꯤꯕ ꯁꯅꯥꯃꯇꯨꯝ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯅ ꯃꯁꯤꯡꯒ ꯇꯨꯝꯊꯣꯛꯇꯨꯅ ꯗꯥꯔꯩꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯤ ꯇꯣꯝꯕꯤ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯆꯥꯛꯁꯤꯡꯗꯨ ꯈꯣꯝꯖꯤꯜꯂꯤ ꯂꯩꯃꯁꯨ ꯇꯣꯝꯕꯤꯁꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯥꯅ ꯃꯆꯤꯡ ꯃꯁꯣꯟ ꯇꯧꯗꯨꯅ ꯆꯥꯛꯀ ꯂꯪꯈꯥꯏꯔꯤꯕꯗꯨ ꯀꯔꯤꯝꯇ ꯉꯥꯡꯗꯦ ꯂꯩꯃ ꯃꯃꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯍꯧꯋꯥ ꯅꯪꯕꯨ 이수ꯁꯦ ꯉꯥ ꯈꯔ ꯄꯥꯝꯃꯤ ꯈꯪꯅꯕꯗꯤ ꯉꯥ ꯑꯇꯥꯎꯕꯗꯣ 이수ꯒꯤ ꯋꯥꯇꯅꯅꯕ ꯊꯝꯕꯤꯕ ꯌꯥꯗ꯭ꯔꯣ ꯊꯝꯕꯅꯤ ꯏꯃꯥ ꯍꯧꯗꯣꯡ ꯃꯤꯔꯣꯟꯕꯤ ꯑꯃ ꯍꯦꯛ ꯂꯥꯛꯄꯗꯣ ꯑꯗꯨꯗꯨꯅ ꯂꯣꯏꯅ ꯆꯥꯊꯣꯛꯑꯝꯃꯤꯅꯤ ꯃꯗꯨꯒꯤ ꯍꯧꯗꯣꯡꯗꯣ ꯍꯨ ꯊꯥꯔꯒ ꯍꯥꯠꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯅꯠꯇꯦ ꯑꯩꯕꯨ ꯀꯩꯊꯦꯜ ꯐꯥꯎꯕ ꯆꯠꯇꯨꯅ ꯉꯥ ꯂꯩꯔꯨꯕꯅ ꯐꯒꯗ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ 이수ꯁꯦ ꯆꯥꯛ ꯆꯥꯗ꯭ꯔꯕꯗꯤ ꯃꯁꯥꯁꯦ ꯁꯣꯜꯂꯅꯤꯅꯦ ꯂꯩꯕꯤꯔꯣꯏ ꯏꯃꯥ ꯅꯃꯧ ꯁꯦꯜ ꯄꯤꯔꯒꯦ ꯏꯆꯥꯁꯦ ꯆꯔꯥ ꯍꯦꯜꯂꯕꯗꯤ ꯃꯁꯥꯁꯦ ꯁꯣꯛꯂꯅꯤ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯕꯤ ꯃꯥꯒꯤ ꯐꯤꯖꯤꯗ ꯀꯤꯔꯤꯕ ꯁꯦꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯅꯦꯝꯗ ꯄꯤ 이수 ꯁꯅꯥ ꯑꯕꯣꯛꯀ ꯀꯩꯊꯦꯜ ꯆꯠꯂꯨꯁꯤ ꯂꯥꯎ ꯍꯩ ꯁꯅꯥꯃꯇꯨꯝ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯕꯣꯛꯀꯤ ꯃꯈꯨꯠꯇꯨ ꯁꯝꯗꯨꯅ ꯃꯕꯣꯛꯀ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯀꯩꯊꯦꯜ ꯌꯧꯔꯕꯗ ꯂꯩꯃꯅ ꯃꯁꯨꯅ ꯆꯥꯅꯤꯡꯂꯤꯕ ꯉꯥꯗꯨ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯀꯩꯊꯦꯜ ꯄꯣꯂꯛ ꯐꯥꯎꯗꯨꯅ ꯆꯠꯄꯗ ꯁꯥꯟꯅꯄꯣꯠ ꯌꯣꯜꯂꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯁꯅꯥꯃꯇꯨꯝ ꯃꯕꯣꯛꯇ ꯁꯝꯂꯤ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯊꯥꯗꯣꯛꯇꯨꯅ ꯁꯥꯟꯅꯄꯣꯠ ꯌꯣꯜꯂꯤꯕ ꯄꯣꯠꯐꯝ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤ ꯍꯩꯃ 이수 ꯁꯅꯥ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯦꯜꯂꯤꯕꯗꯨꯕꯣ ꯑꯁꯤ ꯍꯥꯏꯅ ꯃꯁꯨꯒꯤ ꯃꯇꯨꯡ ꯏꯟꯅꯩ ꯁꯅꯥꯃꯇꯨꯝ ꯁꯥꯟꯅꯄꯣꯠ ꯌꯣꯜꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯃꯕꯣꯛꯇ ꯑꯕꯣꯛ ꯁꯤꯒꯤ ꯁꯥꯟꯅꯄꯣꯠꯁꯤ ꯑꯩ ꯄꯥꯝꯃꯤ ꯁꯤ ꯂꯩꯕꯤꯌꯨ ꯑꯕꯣꯛꯀꯤ ꯁꯅꯥ ꯑꯕꯣꯛꯇꯤ ꯁꯦꯜ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯅꯦ ꯌꯨꯝ ꯐꯥꯎꯕ ꯆꯠꯂꯨꯈꯤꯁꯤ ꯌꯦꯡꯉꯣꯏ ꯑꯗꯨꯒꯅꯦ ꯁꯦꯜ ꯄꯨꯔꯒ ꯑꯃꯨꯛ 이수ꯅ ꯄꯥꯝꯂꯤꯕ ꯁꯥꯟꯅꯄꯣꯠꯁꯤ ꯂꯩꯕ ꯂꯥꯛꯁꯤ ꯑꯕꯣꯛꯇ ꯌꯥꯔꯣꯏ ꯑꯩꯗꯤ ꯁꯥꯟꯅꯄꯣꯠ ꯂꯩꯗꯕ ꯌꯥꯔꯣꯏ ꯍꯣꯏꯕ ꯂꯩꯒꯦꯕ ꯌꯨꯝꯗ ꯁꯦꯜ ꯍꯥꯟꯅ ꯂꯧꯔꯨꯈꯤꯁꯦꯕ 이수ꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯁꯥꯟꯅꯄꯣꯠꯇꯣ ꯊꯅꯝꯃꯣ ꯌꯨꯝꯗꯒꯤꯅꯦ ꯁꯦꯜ ꯄꯨꯔꯒ 이수ꯅ ꯄꯥꯝꯂꯤꯕ ꯁꯥꯟꯅꯄꯣꯠꯁꯤ ꯑꯃꯨꯛ ꯂꯩꯕ ꯂꯥꯛꯁꯤꯅꯤ ꯅꯪꯕꯨ ꯁꯅꯥꯃꯇꯨꯝ ꯃꯕꯣꯛꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ ꯁꯥꯟꯅꯄꯣꯠ ꯂꯩꯌꯨ ꯌꯥꯗꯦ ꯍꯥꯏꯅ ꯑꯔꯩꯈꯩ ꯃꯌꯥꯗꯨ ꯀꯥꯗꯨꯅ ꯋꯥ ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯌꯥꯔꯣꯏ ꯁꯥꯟꯅꯄꯣꯠ ꯂꯩꯗꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯁꯥꯟꯅꯄꯣꯠ ꯂꯩꯌꯨ ꯑꯩꯒꯤ ꯂꯩꯗꯕ ꯌꯥꯔꯣꯏ ꯂꯩꯃ ꯃꯁꯨꯕꯨ ꯀꯞꯇꯅꯕ ꯊꯦꯝꯂꯤ ꯑꯗꯨꯕꯨ ꯁꯅꯥꯃꯇꯨꯝ ꯃꯕꯣꯛꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗ ꯂꯩꯕꯥꯛ ꯃꯈꯥꯗ ꯀꯤꯠ ꯐꯝꯊꯗꯨꯅ ꯍꯦꯟꯅ ꯀꯞꯄ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯀꯩꯊꯦꯜꯗ ꯆꯠꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ
ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯌꯦꯡꯗꯨꯅ ꯆꯠꯅꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯄꯣꯠ ꯌꯣꯜꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯁꯅꯥꯃꯇꯨꯝꯕꯨ ꯊꯦꯝꯂꯛꯂꯝꯃꯤ꯫ ꯍꯩ ꯕꯨꯡꯉꯣ, ꯀꯞꯀꯅꯨ, ꯅꯪꯅ ꯄꯥꯝꯂꯤꯕ ꯁꯅꯥꯄꯣꯠꯁꯦ ꯑꯩ ꯂꯣꯠꯁꯤꯜꯂꯒ ꯊꯅꯝꯒꯦ꯫ ꯅꯪꯅꯦ ꯅꯣꯏ ꯑꯕꯣꯛꯀ ꯌꯨꯝꯗꯒꯤ ꯁꯦꯜ ꯄꯨꯔꯒ ꯑꯃꯨꯛ ꯂꯩꯕ ꯂꯥꯛꯑꯣ꯫ ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯆꯥꯗꯤ, ꯅꯤꯡꯉꯥꯏ ꯇꯧꯅꯨ꯫ ꯅꯪ ꯕꯨꯕꯣꯛꯁꯦ ꯅꯪ ꯊꯦꯝꯕꯗ ꯋꯥꯔꯦꯕ, ꯀꯞꯀꯅꯨ꯫ ꯅꯪꯗꯤ ꯅꯊꯧ ꯅꯠꯇꯦ, ꯀꯞꯅꯤꯡꯉ ꯀꯞꯀꯅꯤ, ꯀꯞꯅꯤꯡꯗꯒ ꯇꯣꯛꯀꯅꯤ꯫ ꯏ ꯀꯔꯤ ꯑꯉꯥꯡꯅꯒꯤ ꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ꯫ ꯃꯁꯤ ꯑꯩꯒꯤ ꯃꯁꯤꯡꯗꯨ ꯀꯛꯂꯛꯇꯅ ꯀꯞꯅꯤꯡꯂꯗꯤ ꯀꯞꯄꯨ ꯍꯥꯏꯗꯅ ꯃꯌꯥꯁꯤ ꯁꯥꯟꯅꯄꯣꯠꯁꯦ ꯅꯝꯁꯤꯟꯅꯤꯁꯦ꯫ ꯕꯦꯝꯃ, ꯅꯪꯒꯤ ꯁꯥꯟꯅꯄꯣꯠꯁꯦ ꯌꯥꯔꯗꯤ ꯏꯅꯦ ꯁꯣꯠꯈ꯭ꯔꯒꯦ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯪꯒꯤ ꯁꯦꯜꯁꯦ ꯑꯩ ꯑꯃꯨꯛ ꯊꯤꯟꯕ ꯂꯥꯛꯀꯦ꯫ ꯁꯥꯟꯅꯄꯣꯠꯁꯦ ꯂꯩꯇ꯭ꯔꯕꯗꯤ ꯏꯁꯨꯁꯦ ꯀꯞꯇꯅ ꯑꯗꯨꯝ ꯂꯩꯔꯅꯤ꯫ ꯁꯣꯠꯄꯨꯗꯤ ꯁꯣꯠꯂꯣ ꯍꯥꯏꯕ ꯏꯅꯦ, ꯑꯗ ꯏꯅꯦꯅ ꯁꯦꯜ ꯄꯤꯕ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯗꯤ? ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯆꯤꯡꯅꯒꯅꯨ, ꯑꯩ ꯁꯣꯏꯗꯅ ꯁꯦꯜ ꯄꯤꯕ ꯂꯥꯛꯀꯅꯤ꯫ ꯅꯪꯅ ꯌꯥꯝ ꯊꯥꯖꯗ꯭ꯔꯒꯅꯦ, ꯇꯨ ꯑꯁꯤꯗ ꯀꯕꯣꯛ ꯌꯣꯜꯂꯤꯕ ꯃꯦꯝꯆꯥ ꯑꯁꯤ ꯑꯩꯈꯣꯏ ꯅꯥꯀꯟꯗꯒꯤꯅꯤ꯫ ꯑꯩꯅ ꯁꯦꯜ ꯄꯤꯕ ꯊꯣꯛꯂꯛꯇ꯭ꯔꯁꯨꯅꯦ ꯃꯉꯣꯟꯗ ꯍꯦꯛꯇ ꯍꯪꯂꯒꯅꯦ ꯌꯨꯝꯗ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯁꯅꯥꯄꯣꯠ ꯌꯣꯟꯕꯤꯗꯨꯅ ꯂꯩꯃꯗ ꯃꯁꯨꯅ ꯄꯥꯝꯂꯤꯕ ꯁꯅꯥꯄꯣꯠ ꯑꯗꯨ ꯁꯣꯠꯍꯜꯂꯝꯃꯤ꯫ ꯁꯅꯥꯄꯣꯠ ꯑꯗꯨ ꯃꯕꯣꯛꯅ ꯂꯩꯔꯕꯗ ꯁꯅꯥꯃꯇꯨꯝ ꯀꯞꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯍꯔꯥꯎꯅ ꯁꯅꯥꯄꯣꯠ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯁꯨ ꯃꯕꯦꯟ ꯑꯗꯨ ꯆꯠꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯅꯥꯃꯇꯨꯝ ꯂꯝꯄꯥꯛꯇ ꯁꯥꯟꯅꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯂꯥꯛꯄ ꯎꯕꯗ ꯍꯥꯟꯅ ꯁꯥꯟꯅꯗꯨ ꯂꯩꯔꯝꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯁꯦꯟ ꯑꯁꯨꯝꯅ ꯍꯥꯏꯅꯩ ꯊꯣꯏꯅꯨꯅ꯫ ꯂꯥꯛꯑꯦ ꯇꯨ, ꯃꯥꯒꯤ ꯁꯅꯥꯃꯇꯨꯝ ꯍꯥꯏꯕ ꯑꯣꯛꯅꯥꯎ ꯃꯥꯟꯕꯁꯤ꯫ ꯅꯥꯎꯕꯇꯣꯟꯅ, ꯃꯥ ꯁꯥꯟꯅꯕ ꯌꯥꯎꯍꯜꯂꯣꯏꯁꯤꯀꯣ, ꯃꯤꯅꯝ ꯌꯥꯝ ꯆꯥꯏ꯫ ꯊꯣꯏꯕꯅ, ꯍꯣꯏ ꯌꯥꯎꯍꯜꯂꯣꯏꯁꯤ, ꯃꯤꯅꯝꯁꯨ ꯆꯥꯏ, ꯑꯗꯨꯒ ꯈꯠꯅꯕꯁꯨ ꯌꯥꯝ ꯍꯧꯏ꯫ ꯑꯩꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯃꯥꯒ ꯁꯥꯟꯅꯕ ꯌꯥꯗꯦ꯫ ꯃꯥ ꯌꯥꯎꯔꯗꯤ ꯑꯩ ꯁꯥꯟꯅꯕ ꯌꯥꯎꯒꯅꯨ ꯍꯥꯏꯅ ꯅꯍꯥꯟꯁꯨ ꯃꯥꯅ ꯌꯥꯝꯅ ꯆꯤꯛꯄꯗꯣ ꯍꯧꯖꯤꯛꯐꯥꯎ ꯃꯃꯤ ꯇꯥꯔꯤ꯫ ꯅꯥꯎꯕꯇꯣꯟꯅ, ꯑꯩꯁꯨ ꯃꯥꯅ ꯅꯨꯡꯅ ꯊꯣꯝꯃꯛꯄꯒꯤ ꯍꯧꯖꯤꯛꯐꯥꯎ ꯑꯩꯗꯤꯅꯦ ꯀꯣꯛꯁꯤ ꯄꯣꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯁꯅꯥꯃꯇꯨꯝꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯣꯏ ꯀꯩ ꯁꯥꯟꯅꯔꯤꯅꯣ? ꯑꯩꯁꯨ ꯌꯥꯎꯒꯦ꯫ ꯊꯣꯏꯕꯅ, ꯌꯥꯎꯕ ꯌꯥꯔꯣꯏ, ꯌꯥꯎꯅꯤ, ꯅꯪ ꯅꯊꯧ ꯅꯠꯇꯦ꯫ ꯊꯣꯏꯅꯨꯅ, ꯑꯗꯨꯗꯤ ꯅꯪ ꯅꯊꯟꯗ ꯁꯥꯟꯅꯍꯧꯔꯣ, ꯑꯩꯈꯣꯏꯗꯤ ꯅꯪꯒ ꯁꯥꯟꯅꯕ ꯇꯜꯂꯤ, ꯅꯪ ꯃꯤꯅꯝ ꯌꯥꯝ ꯆꯥꯏ꯫ ꯊꯣꯏꯕꯅ, ꯅꯥꯎꯕꯇꯣꯟ, ꯊꯣꯏꯅꯨ, ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯉꯁꯤ, ꯃꯥꯒ ꯁꯥꯟꯅꯗꯣꯏ ꯁꯔꯨꯛꯇꯤ ꯌꯨꯝꯗ ꯑꯣꯏꯅ ꯇꯨꯝꯃꯒ ꯂꯩꯔꯨꯁꯤ꯫ ꯍꯣꯏ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯅ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨ ꯆꯠꯀꯦ ꯇꯧꯏ꯫ ꯁꯅꯥꯃꯇꯨꯝ ꯁꯥꯟꯅꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩ ꯃꯤꯅꯝ ꯆꯥꯔꯔꯣꯏ, ꯁꯥꯟꯅꯃꯤꯟꯅꯁꯦꯕ꯫ ꯅꯥꯎꯕꯇꯣꯟꯅ, ꯃꯤꯅꯝ ꯆꯥꯔꯣꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯃꯤꯅꯝ ꯆꯥꯏ, ꯅꯪ ꯇꯜꯂꯦ, ꯑꯗꯨꯅ ꯑꯩꯈꯣই ꯅꯪꯒ ꯁꯥꯟꯅꯕ ꯇꯜꯂꯦ꯫ ꯍꯟꯗꯛꯇꯤ ꯑꯩ ꯑꯁꯦꯡꯕꯒꯤ ꯃꯤꯅꯝ ꯆꯥꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯕꯗ ꯑꯉꯥꯡ ꯑꯇꯩꯗꯨꯁꯨ ꯁꯥꯟꯅꯅꯤꯡꯕ ꯀꯧꯕꯅꯤꯅ ꯌꯥꯔꯝꯃꯤ꯫ ꯅꯥꯎꯕꯇꯣꯟꯅ, ꯅꯪ ꯃꯤꯅꯝ ꯆꯥꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯁꯥꯟꯅꯔꯁꯤ, ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯤꯅꯝ ꯍꯦꯛ ꯆꯥꯔꯛꯄꯗ ꯀꯩꯗꯧꯋꯣ ꯌꯦꯡꯉꯨ꯫ ꯑꯗꯣ ꯀꯩ ꯁꯥꯟꯅꯁꯤ ꯍꯥꯏꯅꯣ? ꯊꯣꯏꯕꯤꯅ, ꯆꯦꯒꯥꯏ ꯆꯣꯡꯕꯤ ꯑꯣꯏꯅ ꯁꯥꯟꯅꯁꯤ꯫ ꯁꯅꯥꯃꯇꯨꯝꯅ, ꯑꯩ ꯆꯦꯒꯥꯏ ꯆꯣꯡꯕꯤ ꯁꯥꯟꯅꯅꯤꯡꯗꯦ, ꯑꯃꯥꯡꯕꯤ ꯑꯣꯏꯅ ꯁꯥꯟꯅꯁꯤ꯫ ꯊꯣꯏꯕꯤꯅ, ꯍꯣꯏ ꯑꯃꯥꯡꯕꯤ ꯁꯥꯟꯅꯔꯁꯤ ꯑꯗꯨꯗꯤ, ꯑꯩ ꯈꯨꯠ ꯊꯦꯛꯂꯛꯑꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯃꯈꯨꯠ ꯑꯗꯨ ꯃꯇꯨꯡꯗ ꯂꯣꯠꯇꯨꯅ ꯈꯨꯠꯁꯥ ꯃꯔꯤ ꯑꯗꯨꯗꯒꯤ ꯈꯨꯅꯤꯡꯊꯧ ꯑꯗꯨ ꯊꯦꯛꯇꯨꯅ, ꯁꯦ ꯅꯣꯏꯒꯤ ꯑꯄꯥꯝꯕ ꯈꯨꯠꯁꯥꯗꯣ ꯈꯜꯂꯒ ꯄꯥꯏꯅꯔꯣ꯫ ꯅꯥꯎꯕꯇꯣꯟꯅ, ꯑꯩꯗꯤ ꯈꯨꯗꯣꯝꯕꯤ ꯄꯥꯏꯔꯦ꯫ ꯊꯣꯏꯕꯅ, ꯑꯩꯗꯤ ꯈꯨꯌꯥꯏ ꯄꯥꯏꯔꯦ꯫ ꯁꯅꯥꯃꯇꯨꯝꯅ, ꯑꯩꯗꯤ ꯀꯔꯝꯕ ꯄꯥꯏꯁꯤꯒꯦ? ꯈꯨꯅꯤꯡꯊꯧ ꯄꯥꯏꯁꯤꯔꯥ, ꯈꯨꯌꯥꯏ ꯄꯥꯏꯁꯤꯔꯥ? ꯊꯣꯏꯕꯤꯅ, ꯑꯃꯈꯛ ꯄꯥꯏꯔꯣ꯫ ꯈꯨꯅꯤꯡꯊꯧ ꯄꯥꯏꯔꯦ꯫ ꯑꯗꯨꯗꯤ ꯑꯩꯒꯤꯅ ꯂꯦꯝꯍꯧꯔꯤꯕ ꯈꯨꯅꯥꯎꯕꯤꯁꯤ ꯇꯥꯔꯦꯀꯣ꯫ ꯑꯗꯨꯗꯤ ꯁꯅꯥꯃꯇꯨꯝ ꯅꯪ ꯃꯥꯡꯉꯦ, ꯈꯨꯅꯤꯡꯊꯧꯁꯦ ꯊꯦꯛꯄꯅꯤ꯫ ꯀꯔꯤ? ꯑꯩꯅ ꯄꯥꯏꯗꯣ ꯈꯨꯅꯤꯡꯊꯧ ꯅꯠꯇꯦ, ꯈꯨꯌꯥꯏꯅꯤ꯫ ꯊꯣꯏꯕꯅ, ꯅꯆꯤꯟ ꯊꯤꯅꯨ ꯁꯅꯥꯃꯇꯨꯝ, ꯈꯨꯌꯥꯏ ꯄꯥꯏꯗꯣ ꯑꯩꯅꯦ꯫ ꯈꯨꯅꯤꯡꯊꯧ ꯄꯥꯏꯈꯩ ꯄꯥꯏꯔꯒ ꯃꯥꯅ꯫ ꯁꯅꯥꯃꯇꯨꯝ, ꯃꯤꯅꯝ ꯆꯥꯕ ꯍꯧꯔꯛꯀꯅꯨ, ꯅꯪ ꯃꯥꯡꯉꯤ, ꯅꯪꯅ ꯑꯩꯈꯣꯏ ꯇꯥꯟꯅꯔꯣ꯫ ꯇꯥꯟꯅꯔꯣꯏ, ꯅꯣꯏ ꯃꯥꯟꯅꯔꯒ ꯑꯩꯉꯣꯟꯗ ꯃꯤꯅꯝ ꯆꯥꯏ ꯅꯠꯇ꯭ꯔꯣ? ꯅꯥꯎꯕꯇꯣꯟꯅ, ꯇꯣ ꯑꯗꯨꯗꯤ ꯅꯪ ꯁꯥꯟꯅꯕ ꯌꯥꯎꯒꯅꯨ꯫ ꯊꯣꯏꯅꯨ, ꯊꯣꯏꯕꯤ, ꯊꯣꯏꯕ ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯆꯦꯒꯥꯏ ꯆꯣꯡꯕꯤ ꯁꯥꯟꯅꯧꯁꯤ꯫ ꯁꯅꯥꯃꯇꯨꯝꯅ, ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯥꯎ꯫ ꯅꯥꯎꯕꯇꯣꯟꯅ, ꯌꯥꯎꯍꯜꯂꯣꯏ, ꯅꯪ ꯃꯤꯅꯝ ꯌꯥꯝ ꯆꯥꯏ꯫ ꯌꯥꯎꯅꯤꯡꯂꯒ ꯌꯥꯎꯅꯤ, ꯌꯥꯎꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ, ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ, ꯅꯄꯥ ꯂꯩꯇꯕ ꯃꯆꯥ꯫ ꯑꯁꯤ ꯍꯥꯏꯅ ꯁꯅꯥꯃꯇꯨꯝꯅ ꯅꯥꯎꯕꯇꯣꯟꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯨꯏ꯫ ꯅꯥꯎꯕꯇꯣꯟꯁꯨ ꯁꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯁꯅꯥꯃꯇꯨꯝꯕꯨ ꯑꯃꯨꯛ ꯏꯟꯊꯨꯏ꯫ ꯁꯅꯥꯃꯇꯨꯝ ꯀꯞꯂꯒ, ꯍꯦ ꯅꯥꯎꯕꯇꯣꯟ ꯍꯥꯏꯕ ꯅꯞꯆꯕ, ꯅꯪ ꯅꯨꯡꯉꯥꯏꯅꯤ, ꯑꯩꯈꯣꯏ ꯃꯥꯒ ꯕꯣꯛꯀ ꯊꯩꯗꯣꯛꯑꯒ ꯅꯪ ꯐꯨꯍꯟꯅꯤ ꯌꯦꯡꯉꯨ ꯅꯪ꯫ ꯑꯁꯤ ꯍꯥꯏꯅ ꯈꯨꯗꯣꯝꯕꯤꯁꯤꯡꯗꯨꯅ ꯁꯅꯥꯃꯇꯨꯝ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯆꯦꯟꯈꯤ꯫ ꯁꯣꯝꯗ ꯇꯣꯝꯕꯤꯒ ꯂꯩꯃꯒꯗꯨ ꯐꯤ ꯍꯧꯗꯨꯅ ꯂꯩꯔꯤꯉꯩ ꯁꯅꯥꯃꯇꯨꯝ ꯑꯗꯨ ꯀꯞꯇꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯃꯅ, ꯍꯩꯃ, ꯑꯕꯣꯛꯀꯤ ꯏꯁꯨ ꯁꯅꯥ, ꯀꯩꯗꯧꯔꯒꯦ? ꯏꯁꯨꯅ ꯀꯞꯂꯒ ꯆꯦꯜꯂꯛꯂꯤꯕꯗꯨꯕꯣ? ꯍꯥ, ꯀꯅꯥꯅ ꯏꯁꯨꯗ ꯀꯩꯗꯧꯔꯛꯏꯅꯣ? ꯅꯥꯎꯕꯇꯣꯟꯅ ꯑꯩ ꯁꯥꯟꯅꯕ ꯌꯥꯎꯍꯜꯂꯣꯏ ꯍꯥꯏꯕ, ꯑꯗꯨꯒ ꯃꯥꯅ ꯑꯩ ꯂꯥꯛꯇꯅ ꯏꯟꯊꯨꯏꯅꯦ꯫
ꯇꯣꯝꯕꯤꯅ ꯀꯔꯤꯕ ꯃꯥꯒꯨꯝꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯑꯩꯒꯤ ꯏꯆꯥꯗ ꯏꯟꯊꯨꯔꯤꯕ ꯍꯣꯏ ꯏꯟꯊꯨꯏꯕ ꯈꯨꯠ ꯀꯥꯁꯤ ꯇꯜꯂꯤꯇꯨ ꯑꯁꯤ ꯍꯥꯏꯅ ꯍꯦꯟꯅ ꯀꯞꯂꯛꯂꯝꯃꯤ ꯇꯣꯝꯕꯤ ꯃꯆꯥꯗ ꯃꯤꯅ ꯏꯟꯊꯨꯔꯛꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯉꯣꯟꯗ ꯍꯥꯟꯅ ꯀꯩꯗꯧꯔꯨꯒꯦ ꯍꯥꯏꯕꯗꯤ ꯍꯪꯗꯅ ꯃꯆꯥꯕꯨ ꯏꯟꯊꯨꯔꯛꯑꯦ ꯍꯥꯏꯗꯅ ꯃꯩꯍꯧ ꯃꯈꯩ ꯁꯥꯎꯔꯝꯃꯤ ꯂꯩꯃꯁꯨ ꯑꯗꯨꯃꯉꯥꯏ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯃꯁꯨꯗ ꯀꯩꯗꯧꯅꯕꯒꯤ ꯈꯠꯅꯔꯤꯅꯣ ꯍꯥꯏꯕꯗꯤ ꯍꯪꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯧꯋꯥ ꯃꯗꯨꯒꯤ ꯅꯥꯎꯕꯇꯣꯟ ꯍꯥꯏꯕ ꯑꯉꯥꯡꯗꯣ ꯃꯇꯨꯡ ꯃꯅꯥꯎ ꯏꯁꯨꯗ ꯈꯠꯅꯕ ꯍꯧꯗꯅꯕꯅꯦ ꯌꯥꯗꯦ ꯍꯥꯏꯕꯝ ꯈꯪꯒꯜꯂꯨꯁꯨ ꯍꯦ ꯃꯣꯏꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯆꯥꯅ ꯑꯩꯒꯤ ꯏꯁꯨ ꯁꯅꯥꯗ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ ꯇꯣꯝꯕꯤ ꯁꯥꯎꯅ ꯋꯥꯁꯥ ꯑꯃ ꯄꯥꯏꯗꯨꯅ ꯃꯆꯥꯒ ꯂꯣꯏꯅꯅ ꯂꯝꯄꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯁꯅꯥꯃꯇꯣꯟꯒ ꯃꯃꯥꯒ ꯂꯣꯏꯅꯅ ꯃꯈꯨꯠꯇ ꯋꯥꯁꯥ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯄꯗ ꯎꯕꯗ ꯊꯣꯏꯅꯨꯅ ꯅꯥꯎꯕꯇꯣꯟ ꯇꯨ ꯁꯅꯥꯃꯇꯣꯟ ꯃꯣꯏꯒꯤ ꯃꯃꯥꯁꯦ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯅꯪ ꯐꯨꯗꯣꯏ ꯆꯥꯠꯂꯣ ꯃꯥ ꯂꯥꯛꯏꯁꯦ ꯊꯣꯏꯕꯅ ꯅꯥꯎꯕꯇꯣꯟ ꯅꯪ ꯆꯦꯟꯈ꯭ꯔꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯃꯣꯏ ꯃꯃꯥ ꯍꯤꯡꯆꯥꯕꯤꯁꯤꯅ ꯐꯨꯕꯤꯔꯅꯤ ꯅꯥꯎꯕꯇꯣꯟ ꯑꯗꯨꯝꯅꯒ ꯁꯅꯥꯃꯇꯣꯟ ꯍꯣꯏꯒꯤ ꯃꯃꯥꯅ ꯆꯩꯒ ꯄꯥꯏꯗꯨꯅ ꯂꯥꯛꯄꯗ ꯎꯕꯗ ꯏꯊꯛ ꯊꯛꯀꯠꯅ ꯀꯤꯅ ꯌꯦꯡꯗꯨꯅ ꯂꯩ ꯇꯣꯝꯕꯤ ꯄ꯭ꯔꯕꯞ ꯆꯪꯁꯤꯟꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯅꯥꯎꯕꯇꯣꯟꯗ ꯁꯤꯠ ꯀꯜꯂꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯉꯥꯡ ꯅꯤꯡꯉꯝꯕ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯏꯆꯥꯗ ꯏꯟꯊꯨꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯁꯅꯥꯃꯇꯣꯟ ꯃꯃꯥꯅ ꯅꯥꯎꯕꯇꯣꯟ ꯐꯨꯕ ꯎꯕꯗ ꯍꯔꯥꯎꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯐꯟ ꯆꯣꯡꯉꯤ ꯀꯂꯛꯄꯦꯂꯤ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯄꯨꯖꯤꯜꯂꯨ ꯃꯥꯅ ꯏꯟꯊꯨꯏꯅꯦ ꯅꯥꯏꯌꯦ ꯑꯩꯕꯨ ꯄꯨꯒꯅꯨ ꯏꯅꯨꯝꯆꯥ ꯅꯥꯏꯌꯦ ꯑꯩ ꯅꯥꯏ ꯀꯔꯤꯒꯤ ꯅꯥꯕ ꯅꯪꯅ ꯃꯤꯉꯣꯟꯗ ꯏꯟꯊꯨꯔꯤꯗꯨꯗꯤ ꯃꯤꯗꯤ ꯅꯥꯔꯝꯅꯤ ꯅꯥꯔꯝꯃꯣꯏ ꯈꯪꯗ꯭ꯔꯣ ꯃꯤꯗꯤ ꯅꯥꯔꯝꯃꯣꯏ ꯈꯟꯕ꯭ꯔꯕ ꯅꯪ ꯃꯁꯤ ꯈꯔ ꯌꯥꯝ ꯐꯨꯖꯤꯟꯈꯤꯗꯕꯁꯤ ꯃꯇꯥꯎꯕꯨ ꯐꯨꯕ ꯎꯕꯗ ꯊꯣꯏꯕ ꯃꯇꯥꯎꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ 이놈자 서나마tum나 하나 나오부터 인투브니 마나 하나 미담 짜가 카나부수 하우리니 토이누나 아싱문이 이놈자 마나 하나 하우버니 아두가 나오부터인데수 마나 마빨리 있던 마자나 하이린 에 하이누다래 난 그밀래요 난 나가리 강하나 마빨리 있던 마사부 마빨리 있던 마사 하이버니 마시다 안강 수이나오능나 하이누가 사드나 난 성는 부다라까니고 에 마뚱 문나오 너희 까나암다 서나마tum다 카나바 오버야로 서나마tum나 하이가 야가다버니 까리군바 서나마tum다 해 카나바 하우라바 서나마tum나 하이바 야드라바 너희 애나 까이도기 ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯕꯤꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯙꯞ ꯇꯧꯗꯨꯅ ꯀꯤꯍꯜꯂꯝꯂꯒ ꯆꯠꯈꯤ ꯁꯅꯥꯃꯇꯨꯝ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯥꯎꯕꯣꯇꯣꯟꯅ ꯁꯨꯒꯠꯂꯝꯗꯨꯅ ꯃꯃꯥꯒꯤ ꯐꯤꯖꯤ ꯄꯥꯏꯗꯨꯅ ꯏꯟꯅꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯥꯎꯕꯣꯇꯣꯟꯒꯤ ꯃꯕꯣꯛ ꯑꯗꯨ ꯁꯅꯥꯃꯇꯨꯝ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯃꯤ ꯂꯩꯕ꯭ꯔꯣ ꯋꯥꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯂꯩꯃ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯑꯦ ꯁꯥꯈꯤꯌꯥ ꯏꯆꯦ ꯂꯩꯃ ꯅꯃꯧ ꯇꯣꯝꯕꯤ ꯂꯩꯕ꯭ꯔꯥ ꯂꯩꯔꯕꯗꯤ ꯃꯥꯕꯨ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯛꯎ ꯀꯩꯗꯧꯔꯦ ꯁꯥꯈꯤꯌꯥ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯎ ꯏꯆꯦ ꯂꯩꯃ ꯅꯃꯧ ꯅꯨꯄꯤꯅ ꯑꯩꯒꯤ ꯏꯁꯨꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯤꯅꯣ ꯑꯩꯒꯤ ꯏꯁꯨꯕꯨ ꯆꯩꯐꯝ ꯅꯥꯏꯅ ꯐꯨꯔꯛꯂꯤꯕꯁꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯁꯨ ꯅꯨꯄꯥꯗꯨꯅ ꯑꯩꯒꯤ ꯏꯁꯨꯗ ꯏꯟꯊꯨꯔꯛꯄꯒꯤ ꯑꯩꯒꯤ ꯏꯃꯧꯅ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯗꯅꯕ ꯍꯥꯏꯗꯅ ꯑꯗꯨ ꯋꯥꯔꯛꯄꯅꯤ ꯀꯩꯅꯣ ꯅꯣꯏꯒꯤ ꯅꯁꯨ ꯅꯨꯄꯥ ꯂꯝꯍꯦꯟꯕꯗꯣ ꯋꯥꯔꯛꯀꯦꯗꯤ ꯍꯥꯏꯗꯗꯅ ꯃꯤꯒꯤ ꯃꯆꯥ ꯋꯥꯔꯛꯂꯤꯕ ꯅꯣꯏꯒꯤ ꯅꯁꯨ ꯅꯨꯄꯥꯗꯨꯅ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯑꯩꯒꯤ ꯏꯁꯨꯗ ꯃꯄꯥ ꯂꯩꯇꯕ ꯃꯆꯥ ꯍꯥꯏꯗꯅ ꯏꯁꯨꯕꯨ ꯏꯟꯊꯨꯕꯗꯨꯗꯤ ꯅꯣꯏ ꯀꯔꯤꯁꯨ ꯍꯥꯏꯗꯦꯅꯦ ꯍꯦꯔꯥ ꯁꯥꯈꯤ ꯑꯩꯒꯤ ꯏꯁꯨꯅ ꯑꯗꯨꯝꯅ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ ꯅꯣꯏꯒꯤ ꯅꯁꯨ ꯅꯨꯄꯥꯗꯨꯅꯅꯦ ꯃꯔꯥꯜ ꯂꯣꯠꯁꯤꯟꯕ ꯌꯥꯅꯕ ꯏꯁꯨꯗ ꯃꯔꯥꯜ ꯁꯤꯟꯕ ꯑꯣꯏꯔꯤꯅꯤ ꯅꯁꯨ ꯅꯨꯄꯥꯅ ꯑꯩꯒꯤ ꯏꯁꯨꯕꯨ ꯍꯥꯟꯅ ꯏꯟꯊꯨꯕꯅꯤ ꯑꯩꯒꯤ ꯏꯁꯨ ꯃꯔꯥꯜ ꯂꯩꯇꯦ ꯂꯥꯜꯂꯤꯕꯗꯤ ꯅꯪꯒꯤ ꯅꯁꯨꯅꯤ ꯅꯪꯒꯤ ꯅꯁꯨꯅ ꯍꯥꯟꯅ ꯈꯠꯅꯕ ꯍꯧꯔꯤꯕꯅꯤ ꯑꯣ ꯑꯩꯒꯤ ꯏꯁꯨꯗꯤ ꯅꯣꯏꯒꯤ ꯅꯁꯨꯒꯨꯝꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯩꯕ ꯑꯉꯥꯡ ꯅꯠꯇꯤꯌꯦ ꯑꯁꯨꯝ ꯃꯔꯥꯜꯗꯤ ꯈꯪꯗꯅ ꯃꯆꯥ ꯍꯀꯟ ꯆꯪꯂꯒ ꯏꯁꯨꯕꯨ ꯆꯩꯐꯝ ꯅꯥꯏꯅ ꯄꯨꯔꯛꯄ ꯃꯃꯥꯡꯗꯁꯨ ꯅꯁꯨ ꯅꯨꯄꯥꯗꯨꯅ ꯏꯁꯨꯕꯨ ꯈꯠꯅꯕ ꯍꯧꯗꯨꯅ ꯏꯁꯨꯕꯨ ꯑꯗꯨꯝ ꯐꯨꯔꯛꯄ ꯅꯠꯇ꯭ꯔꯣ ꯃꯗꯨꯗ ꯑꯩꯈꯣꯏ ꯅꯣꯡꯃꯇ ꯀꯔꯤ ꯍꯥꯏꯈꯤꯒꯦ ꯑꯉꯥꯡ ꯃꯁꯦ ꯈꯠꯅꯕꯕꯨ ꯍꯥꯏꯗꯅ ꯈꯟꯗꯣꯛꯇꯨꯅ ꯅꯣꯡꯃꯇ ꯏꯆꯦꯈꯣꯏꯗ ꯑꯩꯈꯣꯏ ꯋꯥꯀꯠꯇꯕꯅꯤ ꯑꯗꯨꯕꯨ ꯏꯆꯦꯈꯣꯏꯗꯤ ꯃꯤꯗꯥ ꯑꯃ ꯇꯧꯏ ꯃꯗꯨꯅꯗꯤꯅꯦ ꯅꯁꯨ ꯅꯨꯄꯥꯗꯣ ꯑꯐꯕ ꯃꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯣꯏꯔꯣꯏ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯅꯣꯏꯒꯤ ꯅꯁꯨꯒꯨꯝꯅ ꯇꯧꯕ ꯑꯉꯥꯡ ꯑꯃꯠꯇ ꯌꯥꯎꯗꯦ ꯂꯝ ꯍꯦꯟꯕ ꯅꯁꯨ ꯅꯨꯄꯥꯗꯣ ꯀꯟꯈꯠꯀꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯐꯨꯖꯩꯗꯨꯅ ꯋꯥꯔꯛꯎ ꯀꯔꯤ ꯃꯕꯣꯛ ꯑꯩꯅ ꯅꯨꯃꯤꯠ ꯊꯥꯒꯨꯝꯅ ꯌꯦꯡꯖꯔꯤꯕ ꯏꯁꯨꯁꯤꯕꯨ ꯐꯨꯖꯩꯗꯨꯅ ꯋꯥꯔꯛꯎ ꯀꯀꯥꯏꯗꯨ ꯁꯥꯈꯤꯌꯥ ꯅꯪꯒꯤꯁꯦ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯈꯠꯅꯕ ꯍꯧꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯈꯠꯅꯕ ꯍꯧꯕ ꯂꯥꯛꯄ ꯅꯠꯆꯗꯦꯗ ꯅꯁꯨ ꯅꯨꯄꯥ ꯂꯝꯍꯦꯟꯕꯗꯣ ꯋꯥꯔꯛꯎ ꯅꯃꯧ ꯅꯨꯄꯤ ꯃꯆꯥ ꯍꯀꯟ ꯆꯪꯕꯤꯗꯣ ꯃꯆꯥ ꯍꯀꯟ ꯆꯪꯒꯗꯕꯒꯤ ꯁꯔꯨꯛꯅꯦ ꯃꯆꯥ ꯂꯝꯍꯦꯟꯕꯗꯣ ꯋꯥꯔꯛꯎ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕ ꯍꯣ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯂꯦꯡꯕꯤꯈ꯭ꯔꯣ ꯊꯣꯡꯒꯥꯜ ꯑꯁꯣꯝꯗ ꯂꯩꯖꯔꯦ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯈꯪꯗꯦꯅꯦ ꯃꯁꯨ ꯃꯤꯆꯪ ꯆꯪꯂꯒ ꯌꯨꯝꯁꯤꯗ ꯈꯠꯅꯕ ꯍꯧꯕ ꯂꯥꯛꯄꯤꯔꯤꯌꯦ ꯑꯩꯈꯣꯏꯗꯤ ꯅꯣꯏꯗꯧꯅ ꯑꯁꯨꯝ ꯑꯔꯥꯟ ꯊꯤꯗꯅ ꯏꯁꯨ ꯍꯀꯟ ꯆꯪꯖꯗꯤꯌꯦ
ꯑꯩꯈꯣꯏꯗꯤ ꯏꯁꯨꯅ ꯂꯥꯜꯂꯦꯗꯅ ꯏꯁꯨꯕꯨ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯗꯅꯕ ꯆꯩ ꯉꯥꯡꯗꯨꯅ ꯋꯥꯔꯛꯏ ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯏꯁꯨꯗ ꯍꯦꯛ ꯐꯨꯔꯛꯄꯗ ꯁꯥꯈꯤ ꯍꯥꯏꯅ ꯀꯩꯗꯧꯏ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯈꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯁꯥꯈꯤꯅ ꯊꯣꯛꯈꯤꯕꯒꯤ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯁꯅꯥꯃꯇꯨꯝꯒꯤ ꯃꯄꯥ ꯑꯆꯧꯕꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯐꯤꯡꯅ ꯆꯪꯂꯛꯂꯝꯃꯤ ꯅꯨꯄꯤ ꯇꯥꯕ꯭ꯔꯥ ꯅꯪ ꯃꯄꯥꯟꯗ ꯌꯥꯝ ꯊꯨꯊꯣꯛꯂꯣ ꯀꯩꯗꯧꯔꯤ ꯑꯆꯧꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯥꯝ ꯁꯥꯎꯅꯤ ꯏꯃꯧꯕꯨ ꯀꯧꯔꯤꯕꯗꯤ ꯍꯩꯃ ꯃꯣꯏ ꯃꯄꯥ ꯊꯕꯛ ꯍꯟꯕꯤꯔꯛꯂꯕ꯭ꯔꯣ ꯑꯩ ꯃꯅꯤꯡꯗ ꯏꯪꯈꯣꯜ ꯏꯁꯤꯡ ꯆꯥꯏꯔꯨꯕꯅꯤ ꯑꯉꯥꯡ ꯃꯁꯦꯟ ꯈꯠꯅꯔꯒ ꯀꯔꯤꯒꯤ ꯅꯪꯅ ꯃꯤꯒꯤ ꯃꯆꯥꯗ ꯆꯩꯐꯝ ꯅꯥꯏꯅ ꯐꯨꯔꯣꯏ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯅꯆꯥꯒꯤ ꯃꯔꯝꯆꯠ ꯅꯪ ꯈꯪꯗ꯭ꯔꯣ ꯅꯆꯥꯒꯤ ꯃꯔꯝꯆꯠ ꯈꯪꯗ꯭ꯔꯣ ꯅꯪ ꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯈꯨꯝꯗ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯕꯨ ꯂꯩꯃꯅ ꯃꯃꯧꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏ ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯑꯆꯧꯕ ꯏꯃꯧꯗ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯑꯩꯒꯤ ꯏꯇꯨ ꯏꯆꯥꯅ ꯂꯥꯜꯂꯝꯒꯅꯤ ꯈꯟꯕꯒꯤ ꯉꯥꯡꯉꯤꯕꯅꯦꯕ ꯂꯩꯃ ꯋꯥ ꯃꯈꯥ ꯁꯝꯊꯗꯅꯕ ꯑꯆꯧꯕꯒꯤ ꯋꯥꯗꯣ ꯑꯁꯨꯝꯅ ꯌꯩꯊꯠꯂꯛꯂꯝꯃꯤ ꯍꯩ ꯌꯥꯆꯪꯂꯛꯄꯁꯤꯗꯅꯦ ꯏꯔꯥꯡ ꯌꯥꯝ ꯁꯥꯒꯠꯀꯅꯨ ꯀꯣ ꯇꯨꯃꯤꯟ ꯂꯩꯅꯨ ꯏꯔꯥꯡ ꯁꯥꯒꯠꯀꯅꯣꯏ ꯑꯉꯥꯡꯁꯦ ꯅꯣꯏꯅꯅꯤ ꯅꯃꯧꯅ ꯅꯝꯗꯅ ꯃꯥꯡꯍꯟꯗꯧꯔꯤ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯃꯤꯌꯥꯝꯃꯥꯡꯗ ꯆꯣꯞꯄ ꯌꯥꯕ ꯊꯕꯛ ꯍꯦꯛ ꯇꯧꯔꯛꯄꯗ ꯑꯩꯗꯤ ꯑꯉꯥꯡꯗ ꯇꯥꯏꯅꯔꯦ ꯏꯃꯥꯒ ꯅꯪꯒ ꯅꯨꯄꯤ ꯅꯪꯒ ꯏꯃꯥꯒꯗ ꯇꯥꯏꯅꯒꯗꯕꯅꯤ ꯅꯣꯏ ꯃꯉꯥꯏꯔꯤꯅꯦ ꯅꯆꯥ ꯅꯨꯡꯁꯤꯔꯤꯕ ꯅꯁꯨ ꯅꯨꯡꯁꯤꯔꯤꯕꯁꯦ ꯅꯆꯥ ꯅꯁꯨꯗꯣ ꯌꯥꯝ ꯅꯨꯡꯁꯤꯔꯕꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯜꯂꯅꯨ ꯑꯩ ꯃꯤꯒꯤ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯀꯅꯥꯅ ꯃꯣꯏ ꯃꯄꯥꯗ ꯏꯆꯥꯒꯤ ꯃꯔꯝꯗ ꯋꯥꯀꯠꯂꯛꯂꯤꯕ ꯃꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯑꯣꯟꯅ ꯊꯥꯒꯦꯅꯦ ꯍꯩ ꯇꯥꯅꯤꯡꯗꯦ ꯅꯪꯗꯨꯝꯅ ꯃꯥꯏ ꯊꯥꯖꯤꯜꯂꯒ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯑꯉꯥꯡꯗ ꯑꯐꯕ ꯄꯥꯎꯇꯥꯛꯇꯤ ꯄꯤꯅꯤ ꯈꯪꯗꯦ ꯑꯗꯨꯒꯁꯨ ꯃꯆꯥꯒꯤ ꯃꯔꯝꯗ ꯃꯤꯅ ꯋꯥꯀꯠꯂꯦ ꯍꯥꯏꯔꯒꯁꯨ ꯁꯥꯎꯔꯤ ꯅꯪ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯂꯨ ꯍꯥꯏꯔꯤꯕꯁꯤ ꯉꯁꯤꯗꯒꯤ ꯃꯥꯅꯦ ꯁꯥꯟꯅꯕ ꯊꯣꯛꯍꯟꯕ ꯌꯥꯔꯣꯏ ꯃꯤ ꯇꯤꯟꯅꯕ ꯌꯥꯗꯕ ꯑꯉꯥꯡ ꯃꯥꯗꯤꯅꯦ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯍꯟꯒꯅꯨ ꯑꯁꯤ ꯍꯥꯏꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯁꯅꯥꯃꯇꯨꯝ ꯄꯥꯈꯪ ꯄꯨꯡꯀꯛ ꯐꯥꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯅꯥꯃꯇꯨꯝ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯉꯥꯎꯁꯤꯟꯅꯕꯗ ꯃꯃꯤꯡ ꯆꯠꯂꯝꯃꯤ ꯁꯅꯥꯃꯇꯨꯝ ꯂꯣꯟꯅ ꯃꯄꯥ ꯈꯪꯍꯟꯗꯅ ꯌꯨꯁꯨ ꯊꯛꯂꯝꯃꯤ ꯉꯁꯤꯁꯨ ꯁꯅꯥꯃꯇꯨꯝ ꯑꯗꯨ ꯌꯨ ꯊꯛꯂꯝꯕꯗꯒꯤ ꯃꯄꯥꯅ ꯐꯥꯗꯨꯅ ꯉꯥꯡꯂꯝꯃꯤ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅೋ ꯌꯨꯒ ꯊꯛꯂꯗꯅ ꯅꯪꯕꯨ ꯌꯨ ꯊꯛꯄꯒꯤ ꯃꯇꯝ ꯅꯪ ꯃꯉꯥꯏꯔꯦ ꯌꯨ ꯊꯛꯄ ꯍꯩꯔꯤꯕꯁꯦ ꯂꯩꯃ ꯃꯁꯨ ꯅꯨꯄꯥꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯌꯨ ꯊꯛꯄꯨ ꯀꯩꯗꯧꯋꯦꯒꯦ ꯅꯨꯄꯥꯅ ꯊꯛꯆꯁꯅꯨ ꯀꯩꯅꯣ ꯏꯃꯥ ꯅꯪꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯛꯀꯅꯨ ꯍꯦꯛ ꯇꯧꯕ ꯏꯃꯥꯅ ꯑꯉꯥꯡꯁꯦ ꯀꯟꯈꯠꯇꯣꯏꯅ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯥꯕꯨ ꯉꯥꯡꯂꯤꯕꯁꯦ ꯐꯍꯟꯅꯤꯡꯕꯒꯤꯅꯤꯅꯦ ꯑꯗꯨꯕꯨꯕ ꯏꯁꯨꯁꯦ ꯄꯥꯈꯪ ꯐꯥꯔꯕꯅꯤ ꯅꯨꯄꯥꯅ ꯌꯨ ꯊꯛꯇꯅ ꯅꯨꯄꯤꯅ ꯌꯨ ꯊꯛꯂꯨ ꯌꯥꯕ꯭ꯔꯣ ꯅꯨꯡꯇꯤꯒꯤ ꯊꯛꯄꯁꯨ ꯅꯠꯇꯕꯁꯤꯕꯨ ꯃꯔꯛꯇ ꯊꯛꯄꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯒꯦ sibo yu haibase phau pot na tini ma marak ta thakpa dudagi hainabi oraktana nungtigi thakalakadori noi ni yam nungsi jari bana su se yu da laisu khrabadi asibagi khayata tagadori ngasigi khunai sida in khalakli bu nupa masa singna isagi pakta tauduna mapunsi kaya bikhamnari base ima nangbu karimta khangdrab hojik ta gyawna man yu thaklaga karina tungda phaboi doise o si yare se aine matung manau tawdana bangang ge nang ne thokro nang na pangang na ngang ti isu sia mako ngawram lani hey nang ngasi ngasi matung manau yu hek thaklam laba nang nakhona na kutlama thude kadam ni asi haina sawna thoki nomagi numitni sanamatum magi kada leba posei singado langkhai nu isok langni ina sawolam ta leibiu haibes no yadram na tra khangni ba aina haibu yajabani na ngasidi yumsi mai thadoke thau nang ngamladi thau nang sagol du leiraga nang kaidoge hai ha sagol du tonglaga nang sa kai kuisi satke hai madu pamno usin biro haidi aina leyu de le aina sa ingom pamda tonglaga satori leiman asauba isuna leibiu hai sia kok leibiu kaidora angang se mana haiba yade dana chakam da sadraga toksa mana hai gi sum toraga legadru ha maman na basingna thabain khang sudan sial tar aduga mana khulgi ngausinaba oktaba khraga pullaga yu taktana mata manghalaga lei aduga su sagola yu ka gaid noi napa bu de nei adordi aina biya tradi aisu yumse mai thadok patari da masi ngasi kaya da mi usi tribni uni mase masi de phuraga ipela asi haina asauba masanu pa mu phuge tawi adubo mamaga magi nupi ga na kha asi yare ba moi mapa angang si ga chapet mani mana haiba yade na sauning din pangai haijari hey nupi nang tumile haribsi mana harigi tangmandana nasa nupasi manglamni banglam maado nga phatamasa khulle kai samda leite ai sia phatraba natro ai nai bisu nonya traba natro pai nasidagi ai yumdanji loiba
ꯑꯩꯅ ꯍꯥꯏꯕ ꯁꯒꯣꯜꯗꯣ ꯂꯩꯇ꯭ꯔꯤ ꯐꯥꯎꯕ ꯌꯨꯝꯗ ꯁꯨꯡꯍꯟ ꯍꯟꯖꯤꯜꯂꯛꯑꯣꯏꯕ ꯑꯩ ꯍꯟꯖꯤꯜꯂꯛꯀꯅꯣ ꯁꯤꯒꯤꯒ ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥ ꯁꯅꯥꯃꯇꯨꯝ ꯁꯥꯎꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤ ꯑꯕꯣꯛꯀꯤ ꯏꯁꯨ ꯁꯅꯥ ꯑꯁ ꯑꯉꯥꯡꯁꯤ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦꯕ ꯍꯥꯏ ꯅꯆꯥꯁꯦ ꯑꯃꯨꯛꯇ ꯈꯥꯝꯃꯨꯁꯨꯅꯤ ꯑꯆꯧꯕ ꯅꯪꯕꯣ ꯀꯩꯗꯧꯕꯒꯤ ꯈꯥꯝꯗꯣꯏꯅꯣ ꯆꯠꯈꯤ ꯏꯃꯥꯅ ꯌꯥꯝ ꯈꯥꯝꯅꯤꯡꯂꯒꯅ ꯏꯃꯥꯅ ꯍꯦꯛ ꯇꯥꯟꯅꯔ ꯈꯥꯝꯃꯨꯁꯨ ꯅꯊꯣꯛꯄ ꯃꯄꯥ ꯍꯥꯏꯕꯗꯨꯅꯤ ꯑꯆꯧꯕ ꯅꯪꯁꯦ ꯅꯆꯥꯁꯦ ꯁꯒꯣꯜ ꯑꯃꯇꯪ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯤꯗꯥꯏꯕ ꯍꯔꯥꯎ ꯂꯩꯕꯤꯒꯦ ꯈꯟꯗꯦ ꯁꯦꯜꯗꯤ ꯂꯩꯇꯅ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯒꯣꯜ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯤ ꯐꯒꯤꯔꯣ ꯅꯣꯏꯅꯦ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯃꯥꯡꯍꯜꯂꯅꯤꯀꯣ ꯅꯣꯏ ꯑꯁꯤ ꯍꯥꯏꯅ ꯑꯆꯧꯕꯁꯨ ꯊꯣꯛꯈꯤ ꯇꯣꯝꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯏꯃꯥ ꯑꯩ ꯁꯅꯥꯁꯦ ꯑꯃꯨꯛꯇ ꯇꯥꯟꯅꯔꯒ ꯀꯧꯁꯤꯜꯂꯨꯈꯤꯒꯦ ꯍꯣꯏ ꯀꯧꯁꯤꯜꯂꯨꯁꯨ ꯏꯁꯨꯗꯣ ꯃꯥꯅ ꯍꯥꯏꯕ ꯌꯥꯕꯤꯗꯦ ꯍꯥꯏꯗꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯂꯅꯤ ꯑꯁꯤ ꯍꯥꯏꯅ ꯂꯩꯃ ꯃꯁꯨꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯁꯅꯥꯃꯇꯨꯝ ꯊꯦꯡꯂꯕ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯗꯦ ꯑꯆꯧꯕ ꯂꯩꯃ ꯑꯃꯗꯤ ꯇꯣꯝꯕꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯁꯅꯥꯃꯇꯨꯝꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯑꯆꯧꯕ ꯃꯆꯥꯅ ꯐꯅ ꯂꯝ ꯍꯦꯟꯕ ꯉꯥꯎꯁꯤꯟꯅꯕ ꯑꯣꯏꯔꯁꯨ ꯃꯆꯥ ꯀꯧꯕꯅꯤꯅ ꯃꯆꯥꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯕꯁꯤda ꯃꯤꯄꯥꯏꯖꯔꯝꯃꯤ ꯅꯨꯄꯤ ꯑꯩꯕꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯂꯒ ꯌꯦꯡꯂꯨꯕꯅ ꯐꯒꯗ꯭ꯔꯅꯤ ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯑꯉꯥꯡꯗꯣ ꯃꯣꯏ ꯃꯄꯥꯅ ꯉꯥꯡꯃꯟꯗꯅ ꯌꯨꯝꯗꯒ ꯍꯟꯖꯤꯜꯂꯛꯄ ꯇꯜꯂꯝꯃꯅꯤꯕ ꯃꯥꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯁꯒꯣꯜꯗꯣ ꯀꯣꯛ ꯑꯗꯨꯝ ꯂꯩꯕꯤꯕ ꯌꯥꯔꯕꯗꯣ ꯃꯣꯏ ꯃꯄꯥꯁꯨ ꯂꯩꯔꯣꯏ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯗꯅ ꯁꯤꯈꯥꯡ ꯍꯦꯛꯇ ꯈꯥꯡꯉꯤ ꯁꯦꯜꯗꯣ ꯂꯩꯇꯕꯒꯤꯅꯤꯅꯦ ꯅꯨꯄꯤ ꯅꯪꯕꯨ ꯅꯪꯁꯤ ꯋꯥꯈꯜ ꯊꯣꯛꯅ ꯇꯥꯈꯤꯗ꯭ꯔꯦꯗ ꯂꯩꯃ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯏꯁꯨꯗꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯆꯥꯛ ꯆꯥꯗꯕꯅꯤ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯆꯥꯛ ꯆꯥꯈꯤꯗꯕꯅꯤ ꯍꯧꯖꯤꯛꯄꯨ ꯃꯥꯕꯨ ꯀꯅꯥꯒꯤꯗꯅ ꯂꯩꯔꯝꯗꯣꯔꯤꯁꯤꯕꯣ ꯑꯕꯣꯛꯀꯤ ꯁꯅꯥ ꯏꯁꯨꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯕꯣꯛꯇꯤ ꯏꯁꯨꯒꯤ ꯈꯟꯕꯗ ꯊꯣꯛ ꯋꯥꯔꯦꯗꯀꯣ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯆꯠꯂꯒ ꯌꯦꯡꯂꯨꯈꯤꯒꯦ ꯏꯃꯥ ꯃꯣꯏ ꯃꯄꯥ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯩꯈꯣꯏꯅꯤ ꯆꯠꯇꯨꯅ ꯏꯆꯥꯗꯣ ꯊꯤꯔꯨꯔꯁꯤ ꯑꯁꯤ ꯍꯥꯏꯅ ꯑꯆꯧꯕ ꯑꯃꯗꯤ ꯇꯣꯝꯕꯤ ꯃꯆꯥꯕꯨ ꯊꯤꯕ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯅꯥꯃꯇꯨꯝ ꯌꯨ ꯉꯥꯎꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯂꯩꯃ ꯃꯁꯨ ꯅꯨꯄꯥꯅ ꯍꯜꯂꯛꯄ ꯎꯕꯗ ꯍꯔꯥꯎꯖꯩ ꯑꯕꯣꯛꯀꯤ ꯁꯅꯥ ꯏꯁꯨ ꯍꯜꯂꯛꯂꯤꯗꯅ ꯑꯕꯣꯛ ꯅꯁꯨ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯔꯤꯁꯤꯅꯦ ꯑꯕꯣꯛ ꯀꯔꯤꯒꯤꯅꯣ ꯏꯁꯨꯅ ꯄꯦꯟꯗ꯭ꯔꯤꯕꯀꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯑꯩꯈꯣꯏ ꯄꯥꯕꯅ ꯌꯥꯗꯕꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯤꯅꯤ ꯁꯦ ꯏꯁꯨꯅꯦ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯇꯧꯔꯅꯨꯁꯦ ꯏꯁꯨꯅ ꯄꯥꯝꯂꯤꯕ ꯁꯒꯣꯜꯗꯣ ꯑꯕꯣꯛꯅ ꯁꯅꯥ ꯀꯥꯏꯊꯣꯛꯂꯒ ꯂꯩꯊꯣꯛꯀꯦꯁꯦ ꯑꯁꯦꯡꯕ ꯑꯁ ꯑꯕꯣꯛꯇꯨꯅꯤ ꯅꯁꯨꯒꯤ ꯑꯄꯥꯝꯕ ꯈꯪꯈꯤꯕ ꯅꯨꯡꯉꯥꯏꯔꯦ ꯀꯩ ꯈꯨꯜ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯁꯒꯣꯜꯗꯨ ꯇꯣꯡꯈꯥꯏꯔꯒ ꯃꯤꯌꯥꯝ ꯃꯥꯡꯗ ꯂꯦꯟꯅꯒꯦ ꯂꯦꯟꯅꯧ ꯏꯁꯨꯅ ꯑꯄꯥꯝꯕ ꯄꯨꯝꯕ ꯑꯕꯣꯛꯅ ꯄꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏ ꯅꯪꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯄꯣꯊꯥꯔꯣ ꯂꯥꯛꯑꯣ ꯅꯃꯥꯒꯅꯦ ꯅꯄꯥꯕꯨꯡꯒꯗꯣ ꯅꯪꯕꯨ ꯊꯤꯕ ꯊꯣꯛꯈꯤꯕꯅꯤ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯕꯗꯤ ꯌꯨ ꯊꯛꯏ ꯍꯥꯏꯗꯅ ꯅꯄꯥꯕꯨꯡꯅ ꯅꯪꯕꯨ ꯐꯨꯕꯤꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯅ ꯂꯩꯃꯅ ꯃꯁꯨ ꯅꯨꯄꯥꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯇꯨꯝꯍꯜꯂꯝꯃꯤ ꯑꯣꯟꯊꯣꯛꯄꯒꯤ ꯃꯕꯣꯛ ꯍꯥꯏꯕꯗꯨꯅꯤ ꯌꯨ ꯊꯛꯇꯨꯅ ꯍꯜꯂꯛꯂꯤ ꯃꯁꯨꯗꯨꯕꯨ ꯆꯩ ꯉꯥꯡꯕꯒꯤ ꯃꯍꯨꯠ ꯑꯣꯏꯅꯗꯨꯝ ꯌꯨ ꯉꯥꯎꯔꯤꯕ ꯃꯁꯨꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯂꯩꯃꯅ ꯃꯥꯒꯤ ꯁꯅꯥꯗꯨ ꯀꯥꯏꯊꯣꯛꯇꯨꯅ ꯃꯁꯨꯒꯤ ꯁꯒꯣꯜ ꯑꯗꯨ ꯂꯩꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯁꯅꯥꯃꯇꯨꯝꯗꯤ ꯅꯣꯡꯃꯒꯤ ꯉꯥꯎꯁꯤꯟꯅꯕ ꯑꯣꯛꯇꯕ ꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ ꯅꯣꯡꯃꯅ ꯃꯤꯒ ꯐꯨꯅꯩ ꯍꯥꯏꯅ ꯈꯨꯜ ꯂꯩꯀꯥꯏꯅ ꯋꯥꯀꯠꯂꯛꯀꯅꯤ ꯅꯣꯡꯃꯅ ꯌꯨ ꯉꯥꯎꯁꯤꯜꯂꯒ ꯅꯨꯄꯤ ꯑꯉꯥꯡꯅ ꯀꯔꯟ ꯇꯥꯔꯝꯃꯤ ꯍꯥꯏꯅ ꯃꯤꯅ ꯋꯥꯀꯠꯂꯛꯀꯅꯤ ꯑꯁꯤꯒꯨꯝꯕ ꯃꯁꯥꯒꯤ ꯂꯝꯆꯠ ꯑꯁꯤ ꯁꯨꯝꯊꯣꯛꯅꯕ ꯍꯥꯏꯅ ꯑꯆꯧꯕꯅ ꯃꯁꯥꯕꯨ ꯐꯨꯆꯩꯗꯨꯅ ꯋꯥꯔꯛꯂꯕꯁꯨ ꯁꯅꯥꯃꯇꯨꯝꯕꯨ ꯃꯃꯥ ꯑꯃꯗꯤ ꯃꯕꯣꯛꯅ ꯑꯗꯨꯃꯛ ꯀꯟꯈꯠꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯃꯇꯨꯝ ꯑꯗꯨ ꯃꯄꯥꯗꯒꯤ ꯁꯦꯜ ꯍꯨꯔꯥꯟꯗꯨꯅ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟꯗ ꯃꯇꯥꯎ ꯈꯔꯒ ꯁꯥꯟꯅ ꯌꯨꯅꯩꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥꯃꯇꯨꯝꯅ ꯃꯥꯒꯤ ꯅꯥꯎꯕꯇꯣꯟ ꯍꯥꯏꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯣ ꯃꯗꯨ ꯑꯃꯨꯛꯇ ꯐꯨꯗꯠꯁꯤꯅꯤ ꯇꯣꯃꯩꯅ ꯃꯥꯅ ꯀꯩꯗꯧꯔꯛꯏꯅꯣ ꯍꯦꯛꯇ ꯐꯨꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯀꯩꯁꯨꯕꯨꯗꯤ ꯇꯧꯔꯛꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯗꯨꯒꯤ ꯃꯤꯗꯣ ꯐꯨꯅꯤꯡ ꯁꯛꯇꯥ ꯇꯥꯕ ꯑꯗꯨꯒꯤ ꯑꯃꯨꯛꯇ ꯐꯨꯒꯤꯗꯧꯕꯅꯤ ꯀꯔꯤ ꯊꯣꯏꯕ ꯍꯥꯏꯕ꯭ꯔꯥ ꯃꯥꯒ ꯌꯥꯝ ꯄꯨꯟꯕꯗꯣ ꯃꯣꯏ ꯑꯅꯤꯗꯤ ꯈꯨꯟ ꯑꯁꯤꯗ ꯋꯥꯈꯜ ꯇꯥꯕꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯗ ꯃꯃꯤꯡ ꯆꯠꯂꯦꯅꯦ ꯃꯣꯏ ꯑꯅꯤꯗꯣ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯅ ꯌꯥꯝ ꯐꯨꯔꯛꯄꯅꯤ ꯃꯣꯏ ꯑꯅꯤꯅ ꯑꯩꯅ ꯐꯨꯕꯗ ꯀꯞꯄꯗꯣ ꯍꯧꯖꯤꯛꯁꯨ ꯀꯞꯄ ꯌꯦꯡꯒꯦ ꯑꯃꯨꯛꯇ ꯐꯨꯁꯤ ꯅꯪꯅ ꯐꯨꯅꯤꯡꯂꯗꯤ ꯐꯨꯔꯒ ꯂꯣꯏꯔꯦ ꯀꯩ ꯑꯗꯨꯒꯤꯕꯨ ꯅꯪꯒꯤꯗꯃꯛꯇ ꯅꯇꯥꯎ ꯍꯣꯏ ꯂꯩꯔꯤꯁꯤꯗꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯌꯨꯗꯤ ꯅꯪꯅ ꯀꯣꯡꯕ ꯇꯥꯕ ꯀꯣꯡꯂꯒ ꯂꯣꯏꯔꯦ ꯀꯩ ꯑꯗꯨꯒꯤꯕꯨ ꯑꯩꯅ ꯑꯗꯨꯝ ꯅꯣꯏꯒꯤ ꯌꯨ ꯀꯣꯡꯅꯇ ꯂꯩꯔꯤꯁꯤꯗꯤ ꯉꯁꯤꯁꯨ ꯑꯩꯅ ꯑꯩꯈꯣꯏ ꯄꯥꯕꯗꯒꯤ ꯁꯦꯜ ꯍꯨꯔꯥꯜꯂꯛꯂꯒ ꯅꯣꯏꯕꯨ ꯑꯩꯅ ꯂꯧꯕꯨꯛ ꯀꯥꯏꯒ ꯌꯨ ꯄꯤꯊꯛꯂꯤꯕꯁꯤꯗꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯏꯇꯥꯎꯕꯨ ꯄꯨꯟꯕꯗꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨꯁꯦ ꯂꯦꯝꯅ ꯊꯛꯄ ꯐꯪꯖꯔꯤꯕꯅꯤ ꯀꯥꯟꯅꯗꯦꯁꯤ ꯍꯤꯗꯥꯛꯇꯣ ꯈꯔ ꯍꯩꯖꯜꯂꯣ ꯁꯤꯗꯣꯛ ꯄꯨꯟꯁꯤꯅꯤ
ꯍꯤꯡꯂꯤꯉꯩ ꯅꯨꯡꯉꯥꯏꯊꯣꯛꯂꯒ ꯂꯩ ꯉꯥꯎꯕ ꯌꯥꯕ ꯉꯥꯎꯔꯒ ꯁꯤꯅꯤꯡ ꯃꯅꯨꯡꯗ ꯁꯤꯖꯈꯤꯁꯅꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯆꯧ ꯃꯥꯅ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯊꯝꯂꯝꯕ ꯁꯦꯜ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯕꯗ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯁꯦꯜꯗꯨ ꯑꯩꯅ ꯃꯣꯝꯄꯥꯛ ꯃꯈꯥꯁꯤ ꯊꯝꯂꯝꯕꯅꯤ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨ ꯁꯣꯏꯗꯅ ꯍꯨꯔꯥꯜꯂꯝꯃꯅꯤ ꯃꯥꯅ ꯅꯠꯇꯅ ꯍꯨꯔꯥꯟꯕꯤꯅ ꯃꯤ ꯂꯩꯇꯦ ꯃꯣꯏ ꯃꯄꯥ ꯑꯉꯥꯡꯗ ꯑꯗꯨꯝꯅ ꯍꯨꯔꯥꯟꯕꯤꯒꯤ ꯃꯔꯥꯜ ꯍꯦꯛꯇ ꯁꯤꯕꯤꯒꯅꯨ ꯅꯪꯒꯤ ꯁꯦꯜꯗꯣ ꯂꯩꯔꯝꯅꯤ ꯊꯝꯐꯝ ꯀꯥꯎꯕ ꯑꯣꯏꯔꯝꯒꯅꯤ ꯐꯖꯅ ꯑꯃꯨꯛꯇ ꯍꯥꯟꯅ ꯌꯦꯡꯈꯣ 이콧막나네 몽박 마카시 탐람님 고 나사는 빠유라이수부 후란도 마나 쏘는 후란람니 호식 보이부 까다이데기 시어는 미기 시어스 비기도이노 다 싸우거나 이토사도 비비오 하이든 시대를 부시어니 뱅원다 세이리네 꼭시 너무 싹트라이와 시어도 안강나데 파니암 얌니버네바 강리가 모두게 강도 한달라키자 농아이니버가 시디바 asumna yasanglakpa matamda sanamatum yugini sakra hankrabada mayumda hanjilaklamni masan hek hanjilakpaga asauba wala ngangdana masau puthaba hauraklamni ayo baba isiri kai ima abo baba nei phure kambrada yurai subudagi henduraktana nang huran su haireni ha nang huran gebselado yamna thuna puthor madu natrabadi nang ngasi ai kutta soidna siba tare ino bab kadai sil ai lawdi nang le law jabdi kana lawdori ki nang yam thuna sel da puthoro hai asau ba kai no na sa du da sa san hu do no phuri bu du bu nang bo kari gi no ima ngasi de bu kham na kat masi ge ngang se masi yam hin jile ka do masi ya de bang khangang jabdi ya hai mau nang bu ta bra nya isu se ma pa na phu bu da si bu ta re abu da kham dok si la wo asumna lai ma madi tombi na asau bu kham dok sanamatum sauribani haina mayumdagi thokraga yu tapta makai ngausilaga mayumda halaktuna mapada khatna bhaurami baba nang yama pausa kidai tholo ipaisha fudanasi kana nang amiyengasi soba tholo masanupagi thawai busita matawoduda asauba hena saubuda oiri asauba mapana tholaktuna warakto masa nang warakto mapan thoklini ha nang pokliba na pada kari karabu wangang sanga ngangani khangdaba nangbu karamba masano ha sabu sasan bubugum na phubu nangdi karamba mapa ai bu huran makai da adore di huran nangi sel ai nu huran nangi to gai masi kaya da sijibani yongni masi da phura hi pelagi law ngasi de isu babu phuzaba tari masi nang khambrada ha khambrada ꯑꯩꯒꯤ ꯃꯥꯏꯗꯒ ꯈꯨꯕꯥꯛꯅ ꯊꯥꯏ ꯑꯗꯨꯗꯤ ꯄꯥꯕ ꯅꯪꯁꯨ ꯑꯁꯤ ꯍꯥꯏꯅ ꯁꯅꯥꯃꯇꯨꯝ ꯃꯥꯕꯨ ꯄꯣꯛꯂꯤꯕ ꯃꯄꯥꯗ ꯃꯈꯨꯠ ꯊꯥꯗꯨꯅ ꯃꯄꯥꯕꯨ ꯐꯨꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯂꯩꯃ ꯑꯃꯗꯤ ꯇꯣꯝꯕꯤꯅ ꯁꯅꯥꯃꯇꯨꯝꯕꯨ ꯈꯥꯝꯗꯣꯛꯂꯤ ꯏꯃꯥꯒꯤ ꯁꯅꯥ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯍꯥ ꯅꯄꯥꯕꯨꯡꯗ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ ꯊꯥꯗꯣꯛ ꯅꯄꯥꯕꯨꯡꯗ ꯑꯗꯨꯝꯅ ꯇꯧꯒꯅꯨꯅꯦ ꯅꯪꯕꯨ ꯂꯩꯃꯅ ꯅꯄꯥ ꯁꯤ ꯁꯤꯕ ꯇꯥꯔꯦꯅꯦ ꯅꯪꯕꯨ ꯃꯁꯤ ꯃꯤꯅ ꯍꯥꯏꯁꯤ ꯇꯥꯗꯦ ꯅꯄꯥꯒꯤ ꯉꯛꯊꯤ ꯆꯞꯂꯤꯕꯗꯣ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯁꯅꯥꯃꯇꯨꯝ ꯃꯃꯥ ꯑꯃꯗꯤ ꯃꯕꯣꯛꯅ ꯈꯥꯝꯗꯣꯛꯂꯤꯕꯗꯨ ꯇꯥꯗ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯃꯍꯥꯛ ꯇꯧꯍꯩꯕ ꯇꯧꯍꯩꯗꯕ ꯈꯪꯗꯅ ꯃꯥꯕꯨ ꯄꯣꯛꯂꯤꯕ ꯃꯄꯥꯕꯨ ꯌꯦꯛꯅꯕ ꯑꯃꯒꯨꯝꯅ ꯐꯨꯔꯝꯃꯤ ꯈꯪꯕ꯭ꯔꯥ ꯁꯅꯥꯃꯇꯨꯝ ꯑꯩꯉꯣꯟꯗ ꯀꯅꯥꯝꯇꯅ ꯁꯤꯡꯅꯕ ꯌꯥꯔꯣꯏ ꯏꯄꯥ ꯑꯣꯏꯔꯁꯨ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯂꯕꯗꯤ ꯁꯅꯥꯃꯇꯨꯝ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯪ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯃꯨꯛ ꯊꯣꯛꯈꯤ ꯑꯆꯧꯕ ꯂꯩꯃꯥꯏꯗꯨꯗ ꯐꯝꯗꯨꯅ ꯇꯨꯃꯤꯟ ꯂꯩ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯁꯤ ꯃꯄꯥꯕꯨ ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯕ ꯃꯄꯥ ꯑꯃꯗ ꯀꯔꯤ ꯀꯔꯝꯕ ꯂꯤꯆꯠ ꯆꯠꯀꯅꯤ ꯈꯪꯗ꯭ꯔ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯈꯟꯕꯗ ꯃꯍꯥꯛ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯝꯃꯤ ꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯗ ꯇꯞꯅ ꯃꯣꯏ ꯃꯄꯥ ꯅꯨꯄꯤ ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯄꯥ ꯑꯩꯉꯣꯟꯗ ꯃꯈꯨꯠ ꯊꯥꯗꯨꯅ ꯐꯨꯕ ꯉꯝꯂꯦꯅꯦ ꯂꯩꯃꯅ ꯑꯩꯅꯦ ꯃꯥꯕꯨ ꯆꯩꯒꯦ ꯃꯥꯅ ꯍꯦꯛꯇ ꯃꯄꯥꯗ ꯃꯈꯨꯠ ꯊꯥꯗꯨꯅ ꯐꯨꯕ ꯌꯥꯕ꯭ꯔꯥꯗꯣ ꯍꯧꯖꯤꯛ ꯆꯩ ꯉꯥꯡꯅ ꯀꯔꯤ ꯀꯥꯟꯅꯗꯣꯔꯤꯒꯦꯕ ꯆꯩ ꯊꯥꯡꯗꯨꯅ ꯋꯥꯔꯛꯍꯧꯗꯕ ꯃꯇꯝꯗꯗꯤ ꯅꯣꯏꯅ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯅ ꯃꯥꯕꯨ ꯀꯟꯈꯠꯇꯨꯅ ꯊꯝꯈꯤꯕ ꯅꯠꯇ꯭ꯔꯣ ꯂꯝꯍꯦꯟ ꯍꯥꯏꯕ ꯏꯟꯗꯕ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯕ ꯏꯆꯥꯕꯨ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛꯅꯕ ꯍꯣꯠꯅꯕ ꯃꯄꯥ ꯏꯕꯨꯅ ꯅꯈꯣꯏꯅ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯄꯥ ꯇꯥꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯉꯝꯂꯤꯕꯨ ꯃꯄꯥ ꯑꯩꯉꯣꯟꯗ ꯃꯈꯨꯠ ꯊꯥꯔꯦꯗꯅ ꯃꯁꯤ ꯃꯉꯥꯏ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯆꯕꯒꯤ ꯅꯨꯡꯉꯥꯏꯕꯩꯗꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯔꯝꯈꯤꯗꯣꯏꯅꯣ ꯑꯁꯤ ꯍꯥꯏꯅ ꯄꯦꯟꯖꯗꯅ ꯁꯣꯟꯖꯔꯤ ꯂꯩꯃ ꯑꯃꯗꯤ ꯇꯣꯝꯕꯤꯁꯨ ꯃꯈꯣꯏꯅ ꯁꯅꯥꯃꯇꯨꯝꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯅ ꯁꯅꯥꯃꯇꯨꯝꯅ ꯍꯥꯏꯔꯤꯈꯩ ꯇꯧꯕ ꯁꯅꯥꯃꯇꯨꯝꯅ ꯁꯣꯏꯕ ꯑꯔꯥꯟꯕ ꯇꯧꯔꯛꯄꯗ ꯋꯥꯔꯛ ꯋꯥꯇꯦꯝꯈꯤꯗꯕꯁꯤꯡ ꯑꯗꯨꯅ ꯉꯁꯤꯗꯤ ꯁꯅꯥꯃꯇꯨꯝꯅ ꯃꯄꯥꯗ ꯃꯈꯨꯠ ꯊꯥꯕ ꯉꯝꯂꯛꯂꯤꯕꯅꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯅꯨꯃꯤꯠ ꯑꯁꯤ ꯁꯅꯥꯃꯇꯨꯝ ꯃꯄꯥꯒ ꯈꯠꯅꯔꯒ ꯊꯣꯛꯈꯤꯕꯗꯒꯤ ꯑꯍꯤꯡ ꯊꯟꯖꯤꯜꯂꯛꯂꯝꯗꯦ
ꯇꯣꯝꯕꯤ ꯑꯃꯗꯤ ꯂꯩꯃ ꯁꯅꯥꯃꯇꯨꯝꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯑꯁꯤꯉꯥꯡꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯅꯤ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯀꯔꯝ ꯉꯥꯡꯅꯁꯤꯒꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯥꯅ ꯂꯝ ꯍꯦꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯍꯧꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯌꯥꯝꯅ ꯐꯠꯇꯕ ꯍꯥꯏꯕ ꯏꯟꯗꯕ ꯋꯥꯔꯛꯇꯕ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯆꯨꯝꯃꯤꯃꯣ ꯅꯪꯅ ꯍꯥꯏꯕ ꯅꯨꯡꯁꯤꯔꯤꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯅꯣꯡꯃꯇ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯗꯨꯅ ꯋꯥꯔꯛꯇꯕꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯃꯥꯕꯨ ꯄꯤꯛꯂꯤꯉꯩ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛꯂꯝꯂꯕꯗꯤ ꯑꯁꯨꯝꯅ ꯏꯁꯨꯁꯦ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯝꯂꯣꯏꯀꯣ ꯉꯁꯤ ꯏꯁꯨꯅ ꯐꯠꯇꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯤꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯣꯏꯍꯟꯕꯅꯤ ꯃꯔꯨ ꯑꯣꯏꯅ ꯐꯠꯇ꯭ꯔꯤꯕꯗꯤ ꯃꯥꯋ ꯅꯪꯒ ꯑꯩꯒꯅꯤ ꯑꯁꯤ ꯍꯥꯏꯅ ꯋꯥꯔꯤ ꯇꯧꯔꯤ ꯑꯍꯤꯡ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯅꯥꯃꯇꯨꯝꯗꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯗꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇꯗꯤ ꯁꯅꯥꯃꯇꯨꯝꯗꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯌꯨ ꯉꯥꯎꯔꯒ ꯇꯥꯁꯤꯟꯗꯨꯅ ꯁꯤꯔꯝꯂꯦ ꯍꯥꯏꯅ ꯋꯥꯋꯥ ꯂꯥꯎꯅꯔꯝꯃꯤ ꯄꯥꯎ ꯑꯁꯤ ꯑꯆꯧꯕ ꯂꯩꯃ ꯑꯃꯗꯤ ꯇꯣꯝꯕꯤꯁꯨ ꯇꯥꯔꯗꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯎꯔꯦ ꯁꯅꯥꯃꯇꯨꯝꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯅꯨꯄꯥ ꯅꯍꯥ ꯈꯔꯅ ꯂꯧꯈꯠꯂꯤꯕꯗꯣ ꯇꯣꯝꯕꯤ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯁꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯩ ꯂꯩꯃ ꯃꯍꯥꯛꯁꯨ ꯃꯁꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯇꯦꯡꯊꯥꯔꯛꯂꯝꯃꯤ ꯑꯆꯧ ꯃꯁꯨ ꯃꯆꯥꯅ ꯂꯝꯍꯦꯟꯕ ꯉꯥꯎꯁꯤꯟꯅꯕ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯃꯈꯣꯜ ꯊꯣꯛꯇꯨꯅ ꯀꯞꯂꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯆꯤꯕꯣꯟ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤ ꯃꯆꯥ ꯃꯁꯨꯗꯤ ꯋꯥꯔꯛꯀꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯁꯤꯔꯀꯥꯟꯁꯤꯗꯅ ꯀꯞꯇꯅꯒ ꯇꯧꯏ ꯑꯗꯨꯅꯤ ꯍꯥꯏꯁꯤ ꯅꯣꯡꯃꯇꯗꯤ ꯃꯆꯥꯁꯦ ꯆꯩ ꯊꯥꯡꯗꯨꯅ ꯋꯥꯔꯛꯅꯤꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯂꯝ ꯍꯦꯜꯂꯤ ꯋꯥꯔꯨ ꯍꯥꯏꯅ ꯍꯥꯏꯕꯤꯔꯨꯔꯁꯨꯅꯦ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯑꯗꯨꯝ ꯃꯣꯏꯅ ꯅꯊꯧ ꯅꯊꯤꯅ ꯁꯥꯎꯔꯛꯏ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯀꯜꯂꯛꯑꯦ ꯄꯦꯜꯂꯤ ꯁꯤꯒꯤ ꯁꯤꯖꯈ꯭ꯔꯁꯅꯨ ꯂꯩꯕꯥꯛ ꯂꯨꯝꯅꯕ ꯄꯣꯛꯄ ꯃꯆꯥꯁꯤꯕꯨ ꯃꯥ ꯁꯤꯈꯤꯕ ꯍꯥꯏꯁꯦ ꯌꯥꯝ ꯐꯔꯝꯃꯤ ꯃꯥꯅ ꯃꯤ ꯈꯨꯗꯤꯡ ꯈꯠꯅꯕ ꯍꯧꯕ ꯂꯩꯁꯥꯕꯤꯁꯤꯡꯗ ꯀꯔꯟ ꯇꯥꯕꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥ ꯁꯤꯈ꯭ꯔꯕꯅꯤꯅ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯐꯅꯗꯨꯝ ꯐꯔꯦ ꯃꯤꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯗꯤ ꯂꯥꯏꯅ ꯋꯥꯔꯛꯑꯦꯗꯨꯅꯤ ꯃꯥꯅꯤ ꯑꯗꯨꯕꯨ ꯏꯇꯩ ꯑꯆꯧꯕꯒꯤ ꯈꯜꯂꯒꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯃꯥꯒꯨꯝꯕꯗꯤ ꯇꯧꯗꯕꯅꯤ ꯃꯆꯥꯅꯨꯄꯥꯗꯣ ꯃꯥꯅꯗꯤ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯗꯅ ꯌꯥꯝ ꯋꯥꯔꯛꯆꯕꯅꯤ ꯋꯥꯔꯛꯄꯅꯤ ꯃꯥꯕꯨꯗꯤ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥꯕꯣꯛ ꯂꯩꯃꯒ ꯇꯣꯝꯕꯤꯒꯅ ꯃꯆꯥꯅꯨꯄꯥ ꯅꯨꯡꯁꯤꯔꯤꯅꯤ ꯍꯥꯏꯗꯅ ꯇꯧꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯑꯁꯤ ꯍꯥꯏꯅ ꯋꯥꯔꯤ ꯇꯧꯔꯤ ꯈꯨꯟꯖꯥ ꯀꯅꯥꯅꯁꯨ ꯁꯅꯥꯃꯇꯨꯝ ꯃꯍꯥꯛꯅ ꯁꯤꯈꯤꯕꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯦ ꯀꯂꯛꯄꯦꯜꯂꯤ ꯅꯔꯝꯆꯠ ꯑꯁꯤꯅꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ ꯑꯁꯨꯝꯅ ꯁꯅꯥꯃꯇꯨꯝꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯔꯣꯟ ꯆꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯛꯄꯤꯅꯕ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕ ꯁꯅꯥꯃꯇꯨꯝ ꯑꯗꯨ ꯃꯄꯨ ꯃꯥꯅ ꯋꯥꯔꯛꯇꯨꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯕ ꯐꯪꯗꯅ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤ ꯃꯆꯥ ꯋꯥꯔꯛꯀꯅꯤ ꯈꯪꯗꯕꯤ ꯇꯣꯝꯕꯤ ꯃꯥꯁꯨ ꯃꯆꯥꯕꯨ ꯅꯤꯡꯁꯤꯡ ꯀꯞꯆꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯂꯩꯃ ꯃꯥꯁꯨ ꯑꯗꯨꯃꯉꯥꯏ ꯃꯆꯤꯟꯗ ꯑꯣꯟꯊꯣꯛꯅ ꯂꯥꯏꯅ ꯃꯥꯡꯉꯤꯗꯀꯣ ꯎꯕꯣꯒꯤ ꯁꯅꯥ ꯍꯥꯏꯅ ꯇꯛꯁꯤ ꯁꯣꯟꯖꯕ ꯅꯠꯇꯅ ꯀꯩꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯁꯤꯅꯤ ꯅꯨꯡꯁꯤꯔꯤꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯃꯁꯨꯕꯨ ꯑꯐ ꯄꯥꯎꯇꯥꯛ ꯄꯤꯔꯨꯗꯕ ꯑꯉꯥꯡꯅ ꯍꯥꯏꯔꯤꯈꯩ ꯌꯥꯔꯨꯕ ꯂꯝꯍꯦꯜꯂꯕꯁꯨ ꯄꯨ ꯆꯩꯗꯨꯅ ꯋꯥꯔꯛꯂꯨꯗꯕꯒꯤ ꯃꯍꯩꯅꯤ